Lengchin Brekshi Maya, Mangang Pakangna Taram Okjari, Mayam Gidamakta, Nasisu, Anova Filamama, Puduna Lakjari, Nasi Puzaratliva Filamasi Mamingdi, Angrezi Medium, Haividi English Medium. Mama Mapa Oibasingna, Machana Sagachariba, Manglan Singadu, Panganabagidamata, Kadai Fabo Honabangami, Kari Honabangami Haina Kanbibage, Nasi Aina Puzaratliva Filamasi, Rajasthangi, Udaipur Hariba Mapamaduda, Sumnatagi Apikpa, Jelevi Yonba Dukan Pamba, Champak Hariba, Icham Jakraba, Larek Lashu Haitabanupaduna, Mahaki Masanapi, Tarikana, London the Chatuna, Larek Tamningbagi Manglanadu, Pangana Bonaba Matamda, Mapa Moina Mahana, Kayamuyam Honakiba, Larek Haitaba, English Kangdaba Champakna, Mahaki Masanapibu, London the Tinba Matamda, Kari Todok Tenakiba, Kari Awana Takiba, Mashidagi Hendoktuna, Mama Mapa Singi Mapamda, Quaidagi Hena, Asawa Burden Nama Wediba, Machana Larik Tamnaba, College ki admission fee Amadi, College ki tuition fee sing, Mapa Moina Mahana Kamdona Shingadori, Larik Lashu Haitaba, Pasha Paidaba, Shanga Lejadaba, Champakna, Mahaki Masanapi, England the Larik Tamhanbangam Gadoribra, Natraganangam Lodoribra Havadu, Filamasita Mayampuna Yiminasi. Film asigi main character oiriba Champaki role asi laikhidraba maming leraba actor Irfan Khan oibani. Irfan Khan 2020 da cancer narakpadagi mahak laikhidre. Irfan Khan ngasi India gi khwaidagi singtha ningai oiba actor singi manungda mahaksu amani. Angrezi medium hariba film asi Irfan Khan gi aroiba film ni maming leraba actor asibu ikai khumnabaga loina film asi haunanaba tawjarage. Film asigi ahan masinda angang oiriba Champak mamanaba singa loina cricket sanaduna lerami. Champak angang oringedigi hauna yamna confused sakanba angang ama oirami. Mahakna kari warep logani kari decision logani haibase masa matomda khangjadaba angang amani. Mahaka loinana cricket sanaminariba asi Champakki makhuragi macha Gopi amadi makhoi gi mamanaba Gajuni. Gopi na laurai kedore Champak tumina leptuna lerabadi. Champak na khumai cricket bet asi yetlom da paiga doribra natragana oirom da paiga doribra khanbada ai matha sare confuse chatle. Champak mahakna chawraklaba matamda mahak kari oigani haiba phawba masa matomda khanba ngamlamde. Karigumba police ki film yengluragana police oigani hai natragana daku gi film yengluragana daku tarang oigani hai. Masagi oiba wa arepa amta phawba masagi ni haibada lejaramde. Champak na wari lirei mahaki punchida laukiba decision singdugi marakta decision ahum khatangdi mahak confusion chatkide. Mahakna laukiba ahanba warep adudi mahakna magi nupi oigadoriba Rashi hariba nupi edo hanba uba maktada Rashibu mahaki nupi oigani haina khanki. Rashi amadi Champak makhoi ani luhongki adubu luhongba numita Rashina Champakta hanglai luhonglaba matungda ai larik makha tamthaba yagadra. Champakti larik haitaba nupanina ichamchamna haidorai nangna paningba larik khudimak aina loina lebigani. Rashina hairai madugi larik khopado nate aina pambadi master losinba pami. Mahaki wahai ase taraga Champakna hairai kari tawbagi larik tamaga wahan gadoribano aikhoigi mithai yonba achauba dukan ama lei dukan adugi mapu aina oigadoribani aikoi dukan adugi madam oiduna yamna nungaina leigadabani. Mahaki paukhom adu taba matamda Rashidi mapan thongda nokjarabasu thamoidi kaikhi. Mahaki apamba do mahaki nupa oigadoriba Champakna di khangbikhide. Aduga Champakki punsida mahakna confusion chatkidaba anisuba warep aduna mahaki machanupi pokpa matam adudani mahaki machanupi uba matamda mahakna machanupi gidamakta machanupi na pamba khudimak tawgani haina warep ama lokhi. Warep adu lawba matamda mahakna confusion ka chatkide. Adubu laibak thibadi Champakki nupi Rashi yamna naha oina laikhidre. Magi nupi laikhidraba matungda Champakna machanupi Tarikagi mamasu oi mapasu oi. Machanupi mahakna asuki matik luna tawjarami yamna cheksinna senajarami. Mahaki nupi Rashi laikhidraba matungda Champak mahaki punsida confusion ngatangai ki. Warep amata fajana masa matumda lawba ngamjaramde. Champakna mu wari lirai miyoibagi punsida manglana ni lei. Manglana mana chawraklaba matamda sa matumda kanada su kemta hairamdana adu mangjakiba manglana ma. Aduga atopa manglana mana chawraklaba matam phawbada manglana du phangdriba phawba honagani haiduna sikhang khangduna manglana du phangnanaba honariba manglan makhalama. Champakki machanupi Tarusu angang oiringedagi hona mapalamda koiba chatpa yamna pamki. Maramaduna Tarikana angang oiringedagi hona mapada karam kanda mapalamda chatkani mapalamda chatlaba matamda mafam adugi miyoisinga kari numita wari sanaragodoribano haiduna mapada hanjin hanglami. Champaknadi machanupina hanglaliba wahangsin adu angangna hanglapa wahang oibanina hoi chatkani nongma soidana chatkani haiduna adum khumlami. Champakki machanupi Taru asengba mamingdi Tarika kawi. Tarikana angang oiringedagi hanglapa wahang aduna mahakna chawraklaba matam adu phawba mapada mapalamda karam kanda chatkadoribano haina hangbadi leplamde. Champaknasu nangna chawraklaba matamda chatkani haina adum khumduna ta lerami. Champakki mapunsida mahakna confusion yaudana mahaki punsida laukiba ahum suba warep adudi mahakna magi machanupibu Londonda larik tamba tharage haina laukiba warep aduni. Mahakna laukiba warep adu pangthoknabu hanaba matamda mahakna thengnagadoriba awabasing adudi mahakna matam aduda khankhide. Mathangi senda Champak magi gari macha adu thauduna magi jelebi yonba dukan aduda lakhi.
ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯁꯤꯇꯥꯔꯥꯝ ꯁ꯭ꯋꯤꯠꯁ ꯍꯥꯏꯔꯒ ꯊꯣꯜꯂꯤ ꯑꯗꯨꯕꯨ ꯎꯗꯩꯄꯨꯔꯒꯤ ꯁꯍꯔ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯂꯤꯕꯤ ꯌꯣꯟꯕ ꯗꯨꯀꯥꯟ ꯈꯨꯗꯤꯡꯃꯛ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯃꯔꯝꯗꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯆꯝꯄꯛꯀꯤ ꯃꯕꯨꯗꯧꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯕꯨꯗꯧ ꯑꯗꯨꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯍꯥꯡꯕ ꯃꯇꯝꯗ ꯒꯁꯤꯇꯥꯔꯥꯝꯒꯤ ꯗꯨꯀꯥꯟꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯡꯅꯈꯤ ꯃꯔꯝ ꯑꯗꯨꯅ ꯁꯍꯔ ꯃꯆꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯗꯨꯀꯥꯟꯗꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯅ ꯃꯃꯤꯡ ꯊꯣꯜꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯐꯣꯔꯦꯅꯔ ꯑꯃꯅ ꯒꯁꯤꯇꯥꯔꯥꯝꯒꯤ ꯑꯁꯦꯡꯕ ꯗꯨꯀꯥꯟꯁꯦ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯆꯝꯄꯛꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯒꯤ ꯗꯨꯀꯥꯟ ꯑꯁꯤꯅ ꯒꯁꯤꯇꯥꯔꯥꯝꯒꯤ ꯑꯁꯦꯡꯕ ꯗꯨꯀꯥꯟꯅꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯆꯝꯄꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯒꯣꯄꯤꯅ ꯂꯥꯎꯔꯛꯏ ꯑꯩꯒꯤ ꯗꯨꯀꯥꯟ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯣꯔꯤꯖꯤꯅꯦꯜ ꯗꯨꯀꯥꯟꯅꯤ ꯑꯇꯩ ꯗꯨꯀꯥꯟꯁꯤꯡꯗꯤ ꯄꯨꯔꯥ ꯗꯨꯄ꯭ꯂꯤꯀꯦꯠ ꯉꯥꯛꯇꯅꯤ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯃꯥꯒꯤ ꯗꯨꯀꯥꯟ ꯑꯗꯨ ꯀꯝꯄꯤꯇꯤꯁꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯄꯤꯅ ꯐꯣꯔꯦꯅꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯆꯠꯂꯛꯅꯕ ꯍꯥꯏꯗꯨꯅ ꯊꯥꯎ ꯑꯁꯥꯕꯗ ꯍꯩꯔꯤꯕ ꯖꯦꯂꯤꯕꯤꯁꯤꯡ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯇ꯭ꯔꯤꯛ ꯀꯌꯥ ꯇꯧꯗꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯆꯝꯄꯛꯅ ꯏꯂꯥꯏ ꯂꯥꯏꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯄꯣꯠꯆꯩ ꯆꯥꯔꯨꯅꯨ ꯃꯈꯨꯠ ꯃꯣꯠꯄꯅꯤ ꯍꯥꯏꯗꯨꯅ ꯐꯣꯔꯦꯅꯔ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯑꯣꯏꯅ ꯀꯧꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯃꯈꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯈꯟꯅꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯆꯥꯟꯗꯤꯔꯥꯝ ꯁꯥꯒꯩꯒꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯈꯣꯏ ꯒꯁꯤꯇꯥꯔꯥꯝ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯥꯟꯗꯤꯔꯥꯝꯒꯤ ꯗꯨꯀꯥꯟ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯈꯤ ꯆꯝꯄꯛꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯟꯗꯤꯔꯥꯝ ꯒꯥꯏꯅ ꯃꯤꯅ ꯃꯃꯤꯡꯁꯨ ꯆꯠꯇꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯒꯁꯤꯇꯥꯔꯥꯝꯅ ꯊꯕꯛ ꯁꯨꯒꯗꯧꯔꯤꯕꯅꯣ ꯆꯥꯟꯗꯤꯔꯥꯝ ꯁꯥꯒꯩꯒꯤ ꯆꯥꯟꯗꯤꯔꯥꯝꯒꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯃꯃꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯌꯣꯟꯊꯣꯔꯛꯂꯣ ꯃꯔꯝꯗꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤꯗꯤ ꯊꯥꯏꯅ ꯏꯟꯗꯤꯌꯥꯗ ꯑꯪꯒ꯭ꯔꯦꯖ ꯂꯩꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯊꯥꯏ ꯁꯥꯕ ꯃꯇꯝꯗ ꯃꯃꯤꯡ ꯆꯠꯂꯕ ꯗꯨꯀꯥꯟ ꯃꯃꯤꯡ ꯑꯃꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯁꯤꯇꯥꯔꯥꯝꯒꯤ ꯆꯥꯗꯥ ꯅꯧꯗꯥꯁꯤꯡ ꯑꯗꯨꯅ ꯗꯨꯀꯥꯟ ꯑꯗꯨꯕꯨ ꯐꯖꯅ ꯁꯦꯟꯅꯕ ꯉꯝꯗꯕꯗꯒꯤ ꯃꯔꯥꯏ ꯈꯔ ꯆꯥꯏꯊꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯥꯟꯗꯤꯔꯥꯝꯅ ꯒꯁꯤꯇꯥꯔꯥꯝꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯔꯕꯥꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯁꯟꯇꯣꯛꯂꯨꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯖꯁꯊꯥꯟꯒꯤ ꯎꯗꯩꯄꯨꯔ ꯑꯁꯤꯗ ꯒꯁꯤꯇꯥꯔꯥꯝꯒꯤ ꯗꯨꯀꯥꯟꯅ ꯋꯥꯏ ꯆꯥꯏꯔꯕꯅꯤ ꯒꯁꯤꯇꯥꯔꯥꯝꯒꯤ ꯗꯨꯀꯥꯟ ꯈꯪꯗꯕ ꯒꯁꯤꯇꯥꯔꯥꯝꯒꯤ ꯃꯃꯤꯡ ꯇꯥꯗꯕ ꯃꯤ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯒꯣꯄꯤꯅꯁꯨ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯁꯥꯒꯩ ꯆꯥꯟꯗꯤꯔꯥꯝꯅ ꯁꯥꯕ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯑꯗꯨꯗꯤ ꯃꯤꯅ ꯑꯝꯇ ꯄꯥꯝꯅꯗꯕꯅꯤ ꯅꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯍꯣꯠꯅꯗꯨꯅꯁꯨ ꯗꯨꯀꯥꯟ ꯑꯆꯧꯕ ꯂꯩꯗꯨꯅ ꯀꯔꯕꯥꯔ ꯌꯥꯝꯅ ꯆꯥꯎꯅ ꯇꯧꯗꯨꯅꯁꯨ ꯒꯁꯤꯇꯥꯔꯥꯝꯒꯤ ꯃꯃꯤꯡ ꯑꯁꯤꯗꯤ ꯅꯈꯣꯏꯅ ꯇꯥꯟꯅꯕꯗ ꯀꯩꯁꯨ ꯐꯪꯂꯣꯏ ꯒꯁꯤꯇꯥꯔꯥꯝꯅ ꯐꯥꯎꯔꯤꯕ ꯑꯁꯤꯒꯨꯝꯅ ꯅꯈꯣꯏꯅꯗꯤ ꯐꯥꯎꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯀꯩꯗꯧꯅꯨꯡꯗ ꯒꯁꯤꯇꯥꯔꯥꯝ ꯑꯣꯏꯕ ꯉꯝꯂꯣꯏ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅꯖꯔꯕꯁꯨ ꯁꯥꯒꯩꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯥꯟꯅꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯅꯔꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯑꯁꯤꯅ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯑꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯗꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟ ꯃꯃꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯕ ꯍꯥꯏꯕꯗꯣ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛꯅ ꯃꯈꯣꯏ ꯁꯥꯒꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯒꯁꯤꯇꯥꯔꯥꯝ ꯁꯥꯒꯩꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯟꯅꯖꯔꯕꯁꯨ ꯑꯇꯣꯞꯄ ꯁꯥꯒꯩꯗ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯁꯜꯂꯛꯇꯨꯅ ꯒꯁꯤꯇꯥꯔꯥꯝ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡꯒꯤ ꯑꯣꯏꯕ ꯐꯣꯇꯣ ꯊꯦꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯨꯁꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯅꯄꯨꯊꯧ ꯒꯁꯤꯇꯥꯔꯥꯝꯅ ꯗꯨꯀꯥꯟ ꯐꯝꯂꯤꯉꯩ ꯃꯇꯝꯗ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯤ ꯈꯔ ꯂꯥꯛꯇꯨꯅ ꯃꯤꯊꯥꯏ ꯈꯔ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯄꯨꯊꯧꯅ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯋꯥ ꯍꯥꯏꯈꯤ ꯍꯥꯏꯕ ꯅꯍꯥꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕꯤ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯑꯩꯈꯣꯏꯒꯤ ꯏꯄꯨꯊꯧꯅ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯈꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯑꯩꯅ ꯃꯤꯊꯥꯏ ꯌꯣꯟꯖꯔꯕꯁꯨ ꯑꯩꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨꯗꯤ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯌꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯑꯗꯨꯗ ꯃꯤꯊꯥꯏ ꯐꯥꯎꯕ ꯌꯣꯟꯈꯤꯗꯦ ꯑꯗꯨꯕꯨ ꯆꯥꯟꯗꯤꯔꯥꯝ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯅꯥꯇꯩ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯑꯪꯒ꯭ꯔꯦꯖꯁꯤꯡ ꯑꯗꯨꯗ ꯃꯤꯊꯥꯏ ꯌꯣꯟꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯆꯥꯟꯗꯤꯔꯥꯝ ꯍꯥꯏꯔꯤꯕ ꯁꯥꯒꯩ ꯑꯁꯤꯒ ꯑꯩꯈꯣꯏꯒ ꯌꯥꯅꯗꯦ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯂꯦ ꯃꯗꯨꯗꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯄꯥ ꯃꯄꯨꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯀꯣꯔꯠꯇ ꯆꯠꯅꯅꯕ ꯗꯦꯠ ꯂꯦꯞꯈ꯭ꯔꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯇꯣꯝꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯝꯄꯛꯁꯨ ꯗꯨꯀꯥꯟꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯣꯛꯁꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯪꯂꯛꯂꯤꯕ ꯌꯨꯝ ꯑꯁꯤꯕꯨ ꯑꯣꯟꯅꯔꯕ꯭ꯔꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯛꯅꯅꯤꯡꯕꯉꯩ ꯂꯛꯅꯖꯔꯣ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯠꯇꯕ ꯀꯅꯥꯅ ꯏꯆꯥꯗ ꯂꯛꯅꯔꯛꯄ ꯌꯥꯎꯒꯦꯅꯦ ꯇꯥꯔꯤꯀꯥꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯂꯛꯅꯔꯛꯏ ꯒꯁꯤꯇꯥꯔꯥꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯍꯤꯡꯆꯥꯕꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯃꯟꯗꯅ ꯏꯆꯥꯁꯦ ꯄꯣꯊꯥꯕꯒ ꯑꯝꯇ ꯐꯪꯗ꯭ꯔꯕꯅꯤ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯂꯟꯗꯟ ꯆꯠꯀꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯥꯔꯛꯇꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒ ꯂꯟꯗꯟꯒꯤ ꯇꯣꯞ ꯀꯣꯂꯦꯖ ꯑꯣꯏꯔꯤꯕ ꯇ꯭ꯔꯨꯐꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯍꯥꯏꯔꯤꯕ ꯑꯗꯨꯒ ꯌꯥꯅꯆꯦ ꯑꯃ ꯁꯥꯏꯟ ꯇꯧꯅꯈ꯭ꯔꯦ ꯌꯥꯅꯆꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗꯒꯤ ꯔꯦꯡꯛ 1ꯗꯩꯅ 3 ꯐꯥꯎ ꯆꯠꯂꯛꯄ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯂꯟꯗꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯃꯤꯡ ꯆꯟꯅꯅꯕ ꯑꯌꯥꯕ ꯄꯤꯔꯅꯤ
ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗ ꯑꯩꯁꯨ ꯂꯟꯗꯟꯗ ꯆꯠꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯏ ꯑꯗꯨꯕꯨ ꯃꯦꯗꯥꯝ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅ ꯌꯥꯝꯅ ꯊꯤꯅ ꯂꯛꯅꯔꯗꯨꯅ ꯍꯥꯏꯔꯛꯏ ꯃꯤꯑꯣꯏ 30ꯅ ꯂꯟꯗꯟꯗ ꯆꯠꯆꯔꯔꯣꯏ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯂꯟꯗꯟꯗ ꯆꯠꯄꯒꯤ ꯆꯥꯟꯁ ꯐꯪꯕ ꯌꯥꯏ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯗ ꯆꯝꯄꯛꯅꯁꯨ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯪꯂꯛꯏ ꯅꯪꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯁ꯭ꯀꯨꯜꯒꯤ ꯑꯦꯛꯖꯥꯝꯁꯤꯡ ꯑꯁꯤꯗ 50%ꯒꯤ ꯃꯊꯛꯇ ꯑꯝꯇ ꯐꯥꯎ ꯐꯪꯕ ꯌꯥꯎꯗ꯭ꯔꯤ ꯑꯗꯨꯕꯨ ꯂꯟꯗꯟꯗ ꯆꯠꯄ ꯃꯇꯝꯗꯗꯤ 50% ꯑꯗꯨꯅꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ 90% ꯌꯧꯔꯒꯗꯤ ꯂꯟꯗꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯅꯕꯒꯤ ꯆꯥꯟꯁꯇꯤ ꯐꯪꯒꯅꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯗꯤ ꯚꯣꯠꯀ ꯃꯥꯟꯅꯗꯕꯅꯤ ꯚꯣꯠꯇꯗꯤ ꯃꯦꯖꯣꯔꯤꯇꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯑꯃꯒ ꯑꯦꯂꯥꯏꯟꯁ ꯁꯦꯝꯗꯨꯅ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯤꯗꯗꯤ ꯅꯪꯒꯤ ꯂꯥꯏꯔꯤꯛꯇꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡ ꯑꯃꯒꯤ ꯃꯥꯔꯛ ꯐꯪꯂꯛꯂꯤꯕ ꯑꯗꯨꯒ ꯄꯨꯟꯁꯤꯟꯅꯔꯒ ꯃꯦꯖꯣꯔꯤꯇꯤ ꯐꯪꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯁꯥꯅ ꯍꯣꯠꯅꯖꯕ ꯑꯗꯨꯅ ꯅꯁꯥꯒꯤ ꯃꯥꯔꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄꯒꯤ ꯃꯇꯦꯡꯅ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯂꯟꯗꯟ ꯆꯠꯄ ꯐꯪꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯜꯂꯨꯔꯅꯨ ꯃꯆꯥꯅꯨꯄꯤꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯅꯅꯕ ꯅꯪꯒꯤ ꯐꯨꯔꯤꯠ ꯈꯔ ꯂꯩꯔꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯁꯨꯛ ꯂꯨꯕ ꯋꯥ ꯑꯃ ꯍꯥꯏꯔꯒ ꯅꯪꯅ ꯐꯥꯒꯤ ꯇꯥꯊꯣꯛꯑꯒ ꯐꯨꯔꯤꯠ ꯂꯩꯕꯔꯣꯝꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯕꯕꯥ ꯑꯩꯅ ꯂꯟꯗꯟ ꯆꯠꯀꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯣꯠꯅꯔꯒ ꯆꯝꯄꯛꯅꯗꯤ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯊꯥꯗꯣꯛꯅꯤꯡꯗꯦ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯝꯊꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯅꯦ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯌꯥꯏ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩ ꯅꯪꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯑꯩꯁꯨ ꯆꯥꯎꯔꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯏꯁꯥꯗ ꯐ꯭ꯔꯤ ꯈꯔ ꯊꯥꯕꯗꯨ ꯄꯥꯝꯃꯤ ꯆꯝꯄꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯑꯁꯤ ꯐꯥꯎꯕ ꯑꯪꯒ꯭ꯔꯦꯖꯀꯤ ꯃꯈꯨꯠꯇꯒꯤ ꯐ꯭ꯔꯤ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯍꯤ 200 ꯍꯦꯟꯅ ꯆꯪꯈꯤ ꯑꯗꯨꯒ ꯅꯪꯗꯤ ꯆꯍꯤ 19 ꯐꯥꯎꯕ ꯁꯨꯗ꯭ꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇꯒꯤ ꯐ꯭ꯔꯤ ꯑꯣꯏꯕ ꯄꯥꯝꯃꯕ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯏꯪꯂꯦꯟꯗ ꯂꯩꯔꯤꯕ ꯑꯪꯒ꯭ꯔꯦꯖ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯩꯕ ꯍꯩꯅꯗꯕꯒꯤꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯂꯥꯛꯂꯝꯕꯗꯣ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯀꯔꯤꯕꯨ ꯍꯦꯜꯂꯨꯅꯤ ꯍꯥꯏꯕꯒꯦ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗꯗꯤ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯌꯥꯝꯅ ꯈꯦꯠꯅꯩ ꯏꯟꯗꯤꯌꯥꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗꯗꯤ ꯂꯟꯗꯟꯗꯤ ꯂꯤꯚꯤꯡ ꯁ꯭ꯇꯦꯟꯗꯔꯗ ꯌꯥꯝꯅ ꯋꯥꯡꯉꯤ ꯆꯝꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯦꯛ ꯍꯧꯒꯠꯄꯒ ꯑꯩꯈꯣꯏꯗ ꯁꯪꯒꯣꯝ ꯊꯤꯟꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯏ ꯄꯣꯠ ꯆꯩ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯁꯨ ꯃꯤꯅ ꯑꯗꯨꯝ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯃꯌꯥꯝ ꯂꯥꯛꯏꯁꯤꯗꯤ ꯁꯤꯗꯒꯤꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯑꯗꯨꯕꯨ ꯇꯥꯔꯤꯀꯥꯗꯤ ꯕꯕꯥ ꯑꯩ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ ꯃꯍꯥꯛꯀꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯝꯄꯛꯅꯁꯨ ꯍꯣꯏ ꯍꯣꯏ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯇꯥꯔꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯆꯠꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯗꯗꯤ ꯆꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯟꯗꯟ ꯆꯠꯅꯅꯕ ꯆꯥꯟꯁ ꯑꯃꯗꯤ ꯐꯪꯂꯦ ꯃꯔꯝ ꯑꯗꯨꯅ ꯆꯥꯟꯁ ꯑꯁꯤ ꯅꯥꯟꯊꯣꯛꯍꯟꯕ ꯄꯥꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯕꯥ ꯑꯩ ꯂꯟꯗꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯆꯒꯦ ꯆꯝꯄꯛꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯟꯗꯟꯗ ꯅꯪꯕꯨ ꯑꯩ ꯌꯥꯎꯗꯕꯤꯗ ꯅꯇꯣꯝꯗ ꯂꯩꯕ ꯉꯝꯖꯔꯗ꯭ꯔꯅꯦ ꯑꯗꯣ ꯅꯪꯕꯨ ꯂꯟꯗꯟꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ 90% ꯌꯧꯅ ꯐꯪꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯃꯄꯥꯅ ꯈꯤꯇꯪ ꯌꯥꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯄ ꯑꯁꯤꯗ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩ ꯀꯟꯅ ꯍꯣꯠꯅꯒꯦ 90% ꯌꯧꯅꯅꯕ ꯆꯝꯄꯛꯅꯁꯨ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯁꯥ ꯅꯇꯣꯝꯗ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯀꯟꯅ ꯂꯥꯏꯔꯤꯛ ꯄꯥꯖꯗꯨꯅ ꯀꯔꯤꯒꯨꯝꯕ 90% ꯌꯧꯔꯛꯂꯕꯗꯤ ꯑꯩ ꯏꯁꯥꯃꯛ ꯆꯠꯇꯨꯅ ꯅꯪꯕꯨ ꯂꯟꯗꯟꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯊꯤꯟꯕꯤꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯔꯤꯀꯥꯅ ꯆꯝꯄꯛꯇ ꯅꯝꯗꯅ ꯄ꯭ꯔꯣꯃꯤꯁ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯄꯥꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣꯜꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯔꯦꯁꯇꯨꯔꯦꯟꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯇꯥꯔꯤꯀꯥꯅ ꯂꯟꯗꯟꯗ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯂꯥꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯅ ꯄꯥꯔꯇꯤ ꯇꯧꯕ ꯃꯇꯝꯗ ꯇꯥꯔꯤꯀꯥꯅ ꯌꯨ ꯊꯛꯄ ꯍꯩꯇ꯭ꯔꯕꯗꯤ ꯃꯌꯥꯝꯅ ꯃꯥꯕꯨ ꯅꯣꯛꯅꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯌꯨ ꯊꯛꯄꯒꯤ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕꯗ ꯇꯥꯔꯤꯀꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗ ꯆꯠꯂꯨꯔꯕꯒꯦ ꯅꯪꯕꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯐꯣꯟ ꯇꯧꯕꯅꯤ ꯅꯪꯗꯤ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯔꯛꯇꯦ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯅꯤ ꯃꯆꯤꯟꯗ ꯂꯥꯏꯔꯤꯛ ꯄꯥꯔꯨꯕꯅꯤ ꯍꯥꯏꯖꯔꯒꯁꯨ ꯃꯍꯥꯛ ꯂꯦꯞꯄ ꯃꯇꯝꯗꯗꯤ ꯃꯁꯥꯗꯣ ꯆꯨꯝꯅ ꯂꯦꯞꯄ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯆꯝꯄꯛꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯅꯪ ꯂꯥꯏꯔꯤꯛ ꯄꯥꯕ ꯆꯠꯄꯅꯦ ꯍꯥꯏꯔꯒ ꯂꯥꯏꯔꯤꯛꯇꯤ ꯑꯝꯇ ꯄꯨꯔꯛꯇꯦ ꯂꯥꯏꯔꯤꯛꯇꯤ ꯀꯗꯥꯏ ꯂꯩꯍꯧꯔꯕ ꯇꯥꯔꯤꯀꯥ ꯋꯥ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯉꯥꯛꯇꯪꯗꯤ ꯃꯪꯗꯨꯅ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯕꯥ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯅꯨꯡꯗꯥꯡ ꯑꯊꯦꯡꯕ ꯑꯁꯤ ꯐꯥꯎꯕ ꯇꯨꯝꯗꯕꯤꯗ ꯂꯩꯔꯝꯂꯤꯁꯦ ꯑꯩ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ ꯊꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯌꯨ ꯊꯛꯂꯤꯕ꯭ꯔꯥ ꯆꯝꯄꯛꯅꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅꯤꯅ ꯃꯆꯥꯅꯨꯄꯤꯅ ꯑꯁꯤꯒꯨꯝꯕ ꯌꯨ ꯊꯛꯄ ꯈꯣꯠꯄ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯨꯗꯦ ꯃꯆꯥꯅꯨꯄꯤꯅꯗꯤ ꯃꯉꯣꯟꯗ ꯌꯨ ꯊꯛꯀꯅꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯁꯥꯎꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯆꯝꯄꯛꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯌꯨ ꯊꯛꯇꯕ ꯀꯨꯏꯔꯦ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯖꯗ꯭ꯔꯦ ꯇꯥꯔꯤꯀꯥꯅ ꯃꯄꯥꯗ ꯁꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯄꯥꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯃꯆꯥ ꯁꯥꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯝꯄꯛꯅ ꯃꯍꯥꯛ ꯌꯨ ꯊꯛꯇꯦ ꯍꯥꯏꯕ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯗꯨꯅ ꯁꯣꯔ ꯀꯥꯝꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯌꯨ ꯃꯅꯝ ꯈꯔ ꯅꯝꯂꯛꯈꯤ ꯃꯁꯥ ꯃꯇꯣꯝꯗ ꯉꯥꯎꯖꯔꯝꯃꯤ ꯃꯉꯣꯟꯗꯒꯤ ꯃꯅꯝ ꯑꯣꯏꯔꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯃꯇꯣꯝꯗ ꯁꯣꯟꯖꯩ ꯀꯥꯏꯗꯩ ꯃꯅꯝꯅꯣ ꯁꯤꯅ ꯇꯥꯔꯤꯀꯥꯅ ꯑꯃꯨꯛ ꯁꯥꯎꯕ ꯁꯥꯖꯤꯟꯅꯗꯨꯅ ꯃꯄꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯃꯔꯛꯇ ꯌꯨ ꯃꯅꯝ ꯅꯝꯃꯤꯁꯦ ꯑꯩꯅ ꯌꯨ ꯊꯛꯄꯒꯤꯅꯦ ꯍꯥꯏꯔꯤꯔꯥ ꯑꯗꯨꯗꯤ ꯆꯝꯄꯛꯅꯗꯤ ꯅꯠꯇꯦ ꯑꯩ ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯇꯥꯔꯤꯀꯥꯁꯨ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯌꯨ ꯊꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯛꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯏꯕꯥꯅꯤ ꯃꯔꯛꯇ ꯌꯨ ꯃꯅꯝ ꯅꯝꯂꯕꯅꯤꯅ ꯅꯪꯅ ꯌꯨ ꯊꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨ ꯊꯛꯄ꯭ꯔꯥ ꯊꯛꯇꯕ꯭ꯔꯥ ꯇꯦꯁ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯕꯕꯥ ꯅꯪ ꯁ꯭ꯇ꯭ꯔꯦꯠ ꯂꯥꯏꯟꯗ ꯆꯠꯂꯨ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯒ ꯂꯥꯛꯎ
Champaksu ipang pangkai machanupina haibado thajarami maram aduna mahaksu machanupida mahak yu thakte haiba unanabagidamakta chumdring chattuna amuk lerami amuk maning halakhi adubu tarikana mapana asuna chatlingai tanja asi lauduna masado ihai haina magi ka adu yonanaba changkhi mama mapana machabu thajaba amadi machabu nungsijaba asigi chance lauraga macha kaya amadi yu thakpa nisha saba kaya tawribani mathangi sinda gasitaram sagai gi angangsing adu court ta chananabagidamakta bus amada pulap tonglami Champak na bus kakhalakpa matamda bus driver Gaju na harai Champak ngasidi aigi bara pidreba phawa nakhoi myam se court amta puroi Champak na yam nang na harai ngahangai khoi na court chalise nongan da bara amta pidebra ne bus driver Gaju na so harai kai dei bara no noina thabak chappa khatani noina khangise masigi matungda Gaju na makhoi gi sagai na tagi mioi sing aduda hairakhi noi ngasidagi di Gaju gi bara phajana pigadabani Gaju gi bara pidrebadi mathangdagi di court chappa matamda ma gi bus asida chatpa yararoi mathangi senda bus manungda tarikadi larik paduna lerami mahagi matawasi ubada makhura Gopi na harai kaidarogi nang bulai tapungba pare risibo Champak na harai ichan pise numen ini surabani mahana leptabida larik parak libase Gopi na harai phaine dueradi tarika nangi problem ama hek leiba matamda napa da hairunu engondo ena hairau akoi gi sagai asida aina nungsidribase nakoi napa khatani ichan pi nangbudi aina khwaidagi hena nungsijabi ichan pi ni mathangi sinda Gasitaram gi sagai gi mioi singadu court manungda changlakhi Gasitaram gi sagai gi masa masu singna ngasi court ta lepnariba asi makhoi gi sagai gi mioi singadu gi marakta Gasitaram gi dukan si kanagi oigadoribanu haibasi lepnagadoribani Gasitaram gi macha masu singna hangliba dukan singadu Gasitaram haina maming tholi maramaduna asengba Gasitaram se karambano haiba khangnadre maramaduna sagai masel amana amada case tongnabadagi court ta lepnaribani Gasitaram haidiba maming asigi asengba mapuse khangdoknabagidamakta judge aduna harai Gasitaram sagai gi case asidi court ki mapanda haibadi ahan masen wari sanaduna lepo haiduna rai ta kharbanatra nakhoi sagai gi ahan singadu punduna wari sanabra sanadabra wahang asigi matungda Gasitaram sagai gi mioi singaduna amana ama hai court adu punglang langduna lerami wari emata gyan men tana phajana sanafam khanglamde makoi gi matawachida sauraba judge aduna yamna sauna harai nakhoi gi case asi ngasi aina rai tarage masigi matungda judge aduna mahaki rai adu pathorai Gasitaram hairiba nupa aduna mahaki aroiba matamda iramba will adugi matung inadi Gasitaram hairiba maming asigi asengma mapu si Gopi na oire maram aduna Gopi gi imung manung natana atopa imung manungna Gasitaram hairiba maming asi sijinaduna tukan hangba amta yararoi judge ki rai asi taba matamda Gopi di yamna haraurami mamitagi mapibu tage tawi adubu atopa Gasitaram gi mioi sing adudi pangsauda saunarami Gopi na kadar toksinaraga tukan maming laukhibani haiduna makhoi masen saunaduna amana amada innaba funaba phawba horake tawrami makhoi masen onsinaduna amana amada maran thangjinaduna leirami mayam langnariba asigi tanja lauduna judge aduna suk mafam adudagi chakhinaba tumina tholakhi tanja asida Champakna mana tongliba sendal adu lothokuna judge adagi makokta thomlakhi mathangi sinda Gasitaram sagai gi mioi sing adu pulap lokapta leirami mathangi sinda Champak Gopi amadi Gaju makoi hum punna yu thangmina duna lerami Gaju ne yamna sauna harai nakhoi bu ena bel dagi lothokpagi damakta aigi paisa adudi hanjalakpa yadribra Champak ne yamna thawai nungai tan harai aigi ni haibada kemta leitre aina tongjaba sendal adu phawa judge da thomnabadagi mangkhre tanja sida wakhal yamna nungai riba Gopi na harai aigi di lokapta lejarabasu kaisu kaide aidi Gasitaram haiba branch aigi oirabanina kaisu khanbide makhoi ni gi matawasida Gaju na harai yu thainge dadi table manner khangdaba tawganu yu thainge da khanaba honade ngahak leraga Champakti mahangna thakliba yu sing adugi nisha panba horakle maram aduna maron phairi toraduna harai Gopi nangi dukanda nongma masak khangdaba mioi khara changamaga nangi dukan gi pochai thugaiduna thamlamba do atai kana sunate ainani Gopi na harai municipality council da leiriba mioi sing aduda paisa piduna Champak nangi dukan gi akoibada aina drain tohankhibani madugi matungda nangi dukanda numit manga tarani di mi kanamta changakhidabani yu khara thaknaraba matungdagi di machimanawa ni se nungsinaba yamna helakhi mana tawkhiba thabak sing adu aseng loina haidona rakhi makhoi ani di yu phajana ngaure aduga yu ngauhodaba Gajudi makhoi ani gi mataw aduda yengba waraduna makhoi ani na sanari ba wari makhoi ani na nungsinari ba adu mahaki phone da loina mak video recording torami yu gi mayana aseng ba wa loina haidona rakpa matamda Gopi na so hairai akhoi gi case pairiba judge aduda aina lupa lakh mapan piba gari ema pi ki gari edu piraba matung dagi di akhoi na thengnari ba case adu aina ngamledana wahai ase taba matamda Gaju amadi Champak makhoi ani thajaramde makhoi ani na thajadriba adu phanarba ni haiduna Gopi na mahangna laikiba Rolex lakh mapan biba dugi receipt puthoraktuna ulakhi receipt adusu Gaju na video recording tawduna loina thamhaure masigi matungda Gopi na mahangna tawruriba thabak adugi nungai taba khara phaurakhi maram aduna
Champak da harai Champak atai atopa ichininaw singi dukanda signboard ta gasi taram gi dukan haina theliba signboard singa do hayeng di loina loktha khragani adubu Champak nangi dukanda theliba gasi taram gi signboard adudi loktha drabasu yani nangonda di gasi taram gi ming sijanana ba aina permission pirabani masi gi hek khangna sinda ayukni yugi ni sha halaba gopina Champak ki dukan mamang da leptuna Champak ki dukan da theliba gasi taram gi signboard zu pung mapan phawagi manung da lokthau haiduna police buduna laki aduga signboard singa du loktha halami Matangi sinda tarikana makogi school da topper tariba nupa adugi manakta lai aduga hairai hayeng nang coaching halapa matungda nang akhoi da amukta la amu aduga engon da su para khara takpiramu topper adugi maming Anmol kawi Anmol na ingangak laduna hairai kaino nang haidubo aishu larik pagadaba mayam ama leiri aduga kari maram gino nang na ikhang khangudana engon da larik takpiyu hairisina tarikana hairai first adum ta aduna leibanang di larik padrasu yare andakta akhoi madam na akhoi school gi rank 1 dagina 3 bok janba mioi sing England da larik tamba chathangani haibado madu nabani aina laik takpiyu hairibase ado hayeng aibu laik takpiba soiduna lauko hairamaga tarika mafam adudagi haugatuna chatki Anmol di ingangangladuna yengduna lehawi Matangi sinda haina kiba matungina Anmol tarika gi larik pabada mateng pangnanabagi damakta tarika gi memda laki tarika amadi Anmol larik pamina duna lerami adubu Champak nadi machana pi ka data munna yengduna leki machana pi amadi masak khangna daba nupa amaga makhoi anina larik paminari badu Champak na ka mapandagi sangduna lerami aduga karigumba matamdana Anmol na tarika bu larik takpiba lakpa matamda Champak na thonglon sinduna thamnaga Anmol bu imungda changhandaba namichu yawi Champak ki amata ngaijarbi machana pi tarika ga atopa nupaga larik pamina babu oirabasu puna lehenba Champak na pamde maram aduna Anmol amadi tarika makhoi anina larik paringe matamda Champak na question senajuna machan pi sangduna adum laiki tarika na haitaba khudima Anmol na loina takpirami matangi chinda Champak magi mamanaba gajuga unaba laklami gaju na Champak ta yenglaga yamna sauna hairi gaju prithvi sida leriba mapa singi maraktagi nangna ahan boiramgani nachana pina larik paba matamda sauba haibase Champak na hairi ichana pina larik pabada aina sauba nate gaju nangje kemta khangdramani aina hariba singse haujikse aigi chana pi tarika na London da natrabadi larik makha amta tamthararoi hairi gajun hairi London da larik tamaga kedawe haibage tamge tamjasanu Champak na yamna wakhan nungaitana hairi karigumba aigi chanupina mahak na engonda challenge toriba 90% adu yoduna mahak London da chananaba tanja ama phangba tarabadi mahak poina London da soidana thaba tabani aigi amata ngaijarabi ichanapi sibu kamdawna lapkhraba lam aduda masak khangnaba misu amta leitaba mafam aduda matomda kamdawna larik tamu haiduna aina thadokadoribano adugane masidagi hena luriba wafam amana karigumba ichanupina ahing nungthin tumdaba makai wana honajaraga exam tharuraba matungda mahakna pamjariba 90% adu yoroktaba tarabadi mahakti ningbo onthongna kaikhragani ichanupi gi thamoi kaiba matawadu aina kamdawna yengba ngamgani ichanupina ningjariba mahakki manglan aduna kaikhibado ai yengba ngamoi magi emotional oiba wari che targa gajuna hairi gaju nangna mu aibu confusion chathalle nangi chena chanupi se London da thaba pamira natragana thadaba pamibra Champak na hairi gaju aisu khanpam khangde haujik kari toba yaribage haibado nang amta khallaga hairau matangi chinda tarikana larik paduna leringe matamda Champak na changlaktuna machanapi da envelope ama pidai tarikana hairi envelope asibu karino Champak na hairi nangna handak thagadoriba exam dugi question paper singni ichana wana honajaraga oja sing aduna nangonda mark phajana pibirakani pira oi haiba tambang banate tarika su nofet toraduna hairi baba nangna question paper sing asibu kada degi lawribano Champak na hairi adugi dikesu khalunu da tarikana mahaki mapana mangonda pirakliba question yawba envelope adu mahaki mapada pirai aduga hairi baba karigumba aina London chatpa tarabadi isagi honajamanna chatpa pami isana honaraga isana phanglapa ma adugi matungina London da chatkani aduga karigumba aina honaba sida 90% yawa ngamda oiba tarabadi ai London da chatlaroi Champak na envelope adu lawraga hairi aroi boina amungtanga yenghau khoda aroiba chance ni harami adubu machanapina yengaroi haduna question paper sing adu yengkide mathangi sinda Champak machanapi ka dagi tholaklaga mana machanapi da pidiba envelope adu hangdoktuna envelope adu gi manung yariba che sing adu hangdoktuna yengloi che duda London cancel haiduna yamna chauna irami machanapigi integrity amadi machanapina thamoi sengjaba mataw adu ubada mapa moina chamkaya gi matik chawthok charamgani chanpi thamoi sengba mataw asigi matungdagidi Champak na mahaki machanapi tarika bu larik tapi balakliba Anmol da mahakna yenglamliba mijeng adu khara khara hongtorakhi machanapina honajariba aduda Champak nasu ka hena thawai yaksinduna machanapigi direct pabada mateng yamna tawrami mapagi achoba support ama phangba matamda machanapi tarika dasu amuke hena honaningbagi thawna ama supokhi mapagi damakta su yamna chawthok chakhi mathangi sinda tarika gi exam matam yaksilakle Champak na mahaki machanapi bu exam hall da thilakhi machanapi ne exam da mangol oinabani haiduna Champak na mamagi saktam langduna machanapi da exam da mai pakna nabagi damakta ai kharamduna bor su pibiki machanapi ne exam tharinge manungda machanapi gi exam loiba ngaiba oina
Champak school gi matai gi lambi da phamduna machanupi bu ngaiki masida sunate machanupi na larik paba matamda wadana ba haiduna machanupi na nungaina ba da sinbirami matam gi matungina exam su loikre exam haidokpa nimit adu yoksilakhi Champak ti machanupi na kamdaurakani khalubada mathasu yamna sarami yamna su pakhalami mathangi sinda Champak mahaki gari amanba du thauduna magi dukanda lakhi mahangna dukanda lakpa matamda maga dukan thangnana phamliba miyoi sing aduda makhau pongna laurami ichanupi gi exam haidokle ichanupi na 85% phangle Champak na magi dukan mamangda leptuna makhau pongna laurakhi gasi taram hairiba sagai asida ichanupi tarikana phangliba ma asi yauna phangba mi kanamta yaukidri ichanupi na ahanbani asomdana mapana di yamna chakthokchana lauri adubu tarika di ningba kairami mahakti tumina ungduna lerami Champak na machanupi gi mataw si ubada machanupi gi mna changchinduna karigino nangna 85% chalaba asi pawbada nangna sukthaduna leiribado tarikana yamna thamoi songna hairi ID rank 4 da lakle baba ibani na tongna khiba challenge aduda ai mai thire top 3 gi manung chalba ngamlaktre asumna nungaitana leiringe tanja sida Champak ta phone ma lakhi Champak na phone adu wari sanarami phone adu makhoi gi principal na toropo eramle principal aduna hairi congratulations Champak nahaki na chanupi London da chatpa yaragani aikhoi gi school gi first tariba nupa Anmol hairiba angang adudi mahak London da chatloi hairi mahakti engineering tamnanabagi damakta IIT da oina chalani hairi maram aduna rank 4 tariba tarika oina London da chatpa gi ayaba phangle Principal hairak liba pawo si taba matamda tarika di yamna su haraurami yamna su ngaklami masa phawa thajaba ngamdabadagi makhoi gi principal aduna mahak soidana maki London chatpa phangadra haina hanglami principal aduna su nogli toroduna hoine phanglagani hairakhi Principal na amusu makha tarai Champak nachanupi na London da chananabagi qualify oiraklabanina nahak su aikhoi gi school gi function asida parents mayam gi mamangda speech ama pi daba yararoi Champak ti lari hajadaba nupanina parents mayam mamang aduda kariwa hairuga doribano khanbada mahakti yaninglamde adubu machanupi gi khalaga tawdaba yadabani khalaga mahak su speech pi rage haina haiki Principal na phone thamkraba matungda tarikati mahakna matam kuina dagi ningjarakpa manglana du phanglagani khalakpa matam aduda masada ingau ngauna lerami tawfam khanglamde mapada hairi baba aibu asengbagi London chappa phanglagadra Champak na su machanupi bu nungsina konbiraduna hairi hoi ipana nangbu London da soidana thinbiragani mahaki amata ngaijabi machanupi na alapa miram aduda mahai tamba chatkhigani khalubada Champak ti mathwai nungairamde adubu machanupi na matam kuina dagi ningjarakliba mahaki manglan amadi machanupi na wana khona jariba adu mahai charagani khalubada Champak ti harau ngam khai lekhide mahaki thawai nungai jadrabasu Champak machanupi gi khalaga machanupi gi damakta machanupi na mai palakpa sida mane hena harau jakhi mathangi sinda Champak amadi tarika makhoi gi school function aduda lakhi Champak na Anmol ubamaktada Anmol busu yanna nungsina konbirami machanupi bu mateng pangbiki bagi damakta ngahak leraga school adugi function aduda chief guest oigadoriba nupa adu sulaki chief guest oigadoriba nupa adu atai kana su oramdre court ki judge adu orami court ki judge aduna car dagi kumtharakpa matamda mahaki khudang da siriba atangba gari du puthokduna mamangda lena duna pung yenglami Judge adugi mataw adu ubada Champak kari noma ningsinglakhi gari adugi matangda mahak wari ama takre haiduna masa matumda kari wari no haiduna ningsingduna lerami masigi matungda Champakna mahaki mamanaba gajuda phone tawduna hanglakhi aikhoi gi case loisinba numit aduda copy ne nangne aine aikhoi hum punna yu thangminaba matamda aikhoi humna kari wari sanaki haibadu nahak ningsinglibra mathangi sinda school gi function adu haure school gi function aduda judge aduna thamoi sengba amadi aran ahui yaudana isagi hona jamanna mai pakpagi maramda yamna fajaraba speech ama pirami judge ne speech piringe manung aduda Champakti video ama yengduna function tawriba mafam ajuda changlakhi mahangna yengleba video adudi atai video nate makoina yu thakwa matamda gopi namana case ngamnanabani haiduna judge ta lupa lakh mapan piba gari pikibagi wari sanabagi video adu orami judge aduna tawriba mo aduga judge mahak masamakti thamoi sengba masagi honajamanna mai pakiba mi ama sunate adubu mahaknadi satra sing aduda thamoi sengu masagi honajamanna mai pakadabani haiduna satra mayamda pideba speech adu taba matamda judge adugi asengba masak khanglaba Champaknadi mahakna pideba speech adu taninglamde judge ta sauna yengduna lerami masigi matungda principal aduna Champak amadi tarika busu stage ta kokatuna London da chatpagi qualify oire haiduna mayam mamangda prize pirami masigi matungda principal aduna Champakta nangi su speech ama piyu haiduna speech pinana ba hairami Champakna haita mayam mamanga duda mahakna haijaba English khara sijinaduna machanupi gi damakta mahak yamna harawi haiduna mayam mamangda hairami adubu mahakna haita speech piringe tanja aduda judge aduna yamna hauna stage mathakta mayam mamangda wari sanarakhi judge na wari sanaba aduda atopa client amana mangonda piba lakliba gift adu magi office ta kanamta changhandana kanamta khanghandana tuminna thamjalamu haiduna mahagi assistant aduda haikiba adusu Champakna tahawi Champakti machanupi gi damakta khalaga judge aduna tawriba phatraba singado mayam mamangda haidok ningludrabani adubu judge aduna satra singda pukchel sengna thabak taw haiduna space pikiba minute ama phau phadri aduga mahakna naronda corruption tawriba adu khangluba matamda Champakti khangduna lesinba ngamlaktre maram aduna hairei
ngasi gi sangsara sida miyoi makhal ahum lai ahanba makhal asina pokpadagi pithokcharakpa magun ama yawbadagi iwa wana honadrabasu topta dum taba 100 ta 100 dum phangba kangbu ama aduga anisuba makhal asina chamjaba miyoi kangbuni 40-50% da laiba aduga yamna kanna thamoi sengna honajabadagi 80-85 yorokpa ichanupi gumba miyoi kangbu ama aduga ahumsuba miyoi makhal asina mingondagi tatpat tawba mabukchen sengdaba aranba lambi sizinaduna achawasang oikiba miyoi kangbu ama isam samna hairabada aikhoigi just asigumba corruption tawba mingondagi paisa sabada maming lairaba thabak amata thamoi sengna tawdaba nupa asina kamdawna no satra singa sida thamoi sengna thabak taw haiduna space piribase masadi thamoi sengna thabak tawningde aduga mingondadi thamoi sengna thabak taw haiduna su pautaka piduna tawri judge sahab asina corruption tawi haibase mayamna thajabiroi adubu judge asina siriba lupa crore 8 piba Rolex ki gari asina mahangna corruption tawbagi khudam changdamni proof ni wahai asi taba matamda judge aduna su mahangna napan ga loinena mayam mangda so toramliba gari edu mahaki furitna khomjinna ba honarami champangna musu makha tarai gari asi aigi naunapa gopina case ngamnanabagi damakta judge asida pikiba gari ni masigi matungda gopina makoina yu thaklaga wari sanaba matamda gajuna namkiba video du mayam mangda play tawduna yenghalami aduga hairai mayamna su hena khangnariba aduni yu thakpa minadi aseng aseng wa khata ngangbani mafam aduda tiliba miyam singado angakpaga loinana judge amadi gopida munna yengduna lerami parents khara amadi judge aduda moction basu yorami masigi matungda judge adu yamna sauna function adudagi hogatuna chatki masigi matungda champangna muka su hairakki icham chamba court amagi judge na kamdawna no BMW hariba atangba car adu thoribado tanja asidani machanupi tarikana mapagi manakta laktuna hairai baba nang nangang wasinga do lepo aikhoigi principal gi nupani judge ado mathangi sinda gopina TV gi pawda asumna sengdoraki madudi judge adudi yamna chamjaba thamoi sengba nupa amani aduga champangna puthorakliba photo adudi yawriba judge ta gari pi hariba nupa adudi ainate aiga masak manaba nupa amani ngasaidagi yamna sauna paw tariba tarikana mahaki mapada hairaki nangna tawga yawna toriba natra champangna hairai kari maramgi damakta aina tawga yawna tawgadoribano mapa machani do wari makha tanaramde anima wakal yamna nungaitana phamduna lerami machagi nungaitaba matawadu ubada numidang athengwa aduda champakna mahaki gari macha ju loktoktuna judge adugi mayimda lakhi yamna wana judge adugi mayim thiduna judge adugi mayim yoksilakpa matamda gate thong londuna lerami champak lakpa ubada yum mathaktagi principal na piduna lautharakhi kari maramgi damakta nangna mafam asida laklibano aduga kari wakhalda nangna mafam asida changlaklibano champakna principal aduda haijai ai madam ga wari amta sanagi haiduna lakchabani principal aduna yamna minimsi leitana hairakhi nangna lepiba mafam adudagi nangna hainingli wasing adu hairau makhoi ani na khonjel hauna wari sanaba asi taba matamda manakta leiramba yumthangna ba miyoi kharasu champakna leiriba mafam adwada changsilakhi mi mayam adugi mamangda champakna ikai na principal nupi aduda haijai aina tokiba thabak singado ai asoibani ai lanjare karigumba judge sahab ado madam gi nupani khanglamlabadi aina haikiba wasing ado hairamoi adubu madam di ojani oja haibasidi chhatra gi phanabada khaliba mini maram aduna nahaki chhatra aigi chanapi tarika gi dama khalaga aina tokiba aranba sing adubu amta ngakpiyu masigi matungda champakna mayam mamang aduda makhulonaraga principal aduda haijai oja haibasidi chhatra singi laigombani maram aduna laigomlaba oja gi mafamda aina tokiba asoiba thabak sing adugi damakta aibu ngakpiyu haina haijari principal aduna hojiksu yamna minungsi leitana hairakhi ai lainate maram aduna yum asi thadokuna chatkhro principal aduna asuk minungsi leitana mangonda thina hairaba asi phawbada champak hanba leramde machanupi na angang waringaidagi mangjadak manglana du kaidana ba haiduna principal nupi du da hairami madam na sabu phananabagi damakta mayam mamanga sida ai phamulepu toge haiduna mayam mamanga du da phamulepu torami aduga principal nupi du da mahakna sawribodo sawbiranu mahaki marasing du ngakpi haiduna hanna haijarami masigi matungda champangna amukasu makhulonara kapladuna haijarai Madam Principal, Madam Nengonda Saubagi damak aigi chanupida dandi pibiganu. Matang asida champangna haijaribadi mahangna soikiba aduna maram oiraga machanupina London chananaba chance ama phanglibadu madu manghanbiganu haijaribani. Masigi matungda principal nupi aduna hairai champak nangna pamlibase nachanupina London chananaba approval letter adu aina nongonda piba adura. Champakna su makhulana aduna hairai Madam ichanupigi manglana sidadi kahanbiganu. Masigi matungda principal aduna nachanupigi approval letter lauruge haiduna imungda changki. Champaksu principal adugi ngapiba haiba mataw aduda laim ni khanjaraduna champakna makhulonara principal aduda hanna thagachari mathangi sinda principal aduna imungdagi tarikana London da chananaba approval letter du puduna tholaki aduga champakta se lauro haiduna langtharaki adubu mahakna langtharak leiba sing adudi tarika gi approval letter du machet kaya thongna segaraba matungda langtharakpa oiramle champakki mamangmaktada mahaki amatangai jaribi machanupi tarika gi manglana du kaikhre champak machanupi gi approval letter adugi machet ama pairaduna yamna ningba kaina approval letter machet aduda mapi taba makhai yengduna lerami champakki mataw aduda thamoi penjaraba principal adunadi nokmi tawraduna awangba building mathak adudagi champakta yengtharakhi
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯅꯨꯄꯤꯗꯨꯗ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ, ꯃꯦꯗꯥꯝꯅ ꯍꯥꯏꯅꯤꯡꯕ ꯋꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯂꯝꯗꯥꯏ ꯑꯁꯤꯗ ꯃꯦꯗꯥꯝꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯖꯔꯝꯒꯦ, ꯅꯍꯥꯛꯀꯤ ꯅꯨꯄꯥ ꯖꯁ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯊꯃꯣꯏ ꯁꯦꯡꯗꯕ, ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ, ꯀꯔꯞꯁꯟ ꯇꯧꯕ ꯅꯨꯄꯥ ꯑꯃꯅꯤ, ꯍꯧꯖꯤꯛꯁꯨ ꯀꯔꯞꯁꯟ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯔꯤ, ꯇꯨꯡꯗꯁꯨ ꯀꯔꯞꯁꯟ ꯇꯧꯕ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯤ ꯑꯃ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯒꯗꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯃꯄꯥ ꯑꯩꯅ ꯑꯉꯝꯕ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯊꯤꯗꯨꯅ ꯏꯆꯥꯅꯨꯄꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯟꯗꯟꯒꯤ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯍꯟꯒꯅꯤ꯫ ꯆꯝꯄꯛꯅ ꯑꯁꯨꯝꯅ ꯃꯈꯧ ꯄꯣꯛꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯆꯝꯄꯛ ꯅꯤꯡꯕ ꯀꯥꯏꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯆꯝꯄꯛꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯃꯇꯣꯝꯗ ꯃꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯆꯝꯄꯛꯅ ꯍꯟꯅ ꯍꯟꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯨꯔꯕꯁꯨ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯌꯥꯗꯅ ꯂꯩꯈꯤ꯫ ꯀꯥ ꯃꯅꯨꯡꯗꯒꯤ ꯇꯥꯔꯤꯀꯥꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯟꯗꯟꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯒꯅꯤ ꯍꯥꯏꯕꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗꯕꯒꯤ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯑꯩꯒꯤ ꯂꯟꯗꯟꯗ ꯆꯠꯅꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯇꯥꯟꯖꯥ ꯑꯗꯣ ꯃꯥꯡꯍꯟꯕꯤꯔꯤꯕꯁꯦ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯇꯥꯔꯕꯗꯤ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯅ ꯑꯩꯕꯨ ꯑꯇꯣꯞꯄ ꯌꯨꯝ ꯑꯃꯗ ꯂꯨꯍꯣꯡꯅꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯜꯂꯛꯀꯅꯤ꯫ ꯑꯩꯅ ꯌꯨꯝ ꯀꯩ ꯄꯥꯟꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯦ? ꯑꯗꯨꯕꯨꯅꯦ ꯕꯕꯥ, ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯅ ꯅꯤꯡꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯣ ꯑꯩꯅ ꯐꯪꯒꯗꯕ ꯈꯤꯇꯪꯗ ꯉꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯗꯣ ꯕꯕꯥꯅꯁꯨ ꯁꯣꯏꯗꯅ ꯈꯪꯕꯤꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯕꯕꯥꯅꯗꯤ ꯈꯪꯕꯤꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯉꯁꯤꯁꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯏꯃꯥꯅꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯕꯤꯔꯝꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯝꯄꯛꯅꯁꯨ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯋꯥꯁꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯃꯍꯥꯛꯁꯨ ꯀꯞꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯥꯔꯤꯀꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯗ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯀꯤ ꯅꯃꯥꯗꯣ ꯌꯥꯝꯅ ꯁꯤꯡꯕꯤ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯆꯪꯈꯣꯟꯕꯤ ꯅꯨꯄꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯂꯦꯖ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯒꯣꯜꯗ ꯃꯦꯗꯜ ꯐꯥꯎꯕ ꯐꯪꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯅꯃꯥꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕ, ꯂꯥꯏꯔꯤꯛꯀꯤ ꯃꯒꯨꯟ ꯈꯪꯗꯕ, ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯂꯨꯍꯣꯡꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯃꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯑꯩꯅ ꯈꯪꯈꯤꯗꯦ꯫ ꯅꯍꯥꯛꯀꯤ ꯅꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯗꯨꯅ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯤꯡꯕꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯑꯩꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯣ ꯑꯩꯅ ꯊꯨꯒꯥꯏꯕꯤꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯗꯨꯅ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯃꯥ ꯔꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯂꯩꯈꯤꯗꯦ, ꯃꯔꯝ ꯑꯗꯨꯅꯅꯤ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯗꯣ꯫ ꯆꯝꯄꯛꯅ ꯀꯞꯂꯗꯨꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯥꯔꯤꯀꯥꯅ ꯃꯄꯥꯕꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥ ꯑꯗꯨꯝꯅ ꯈꯟꯒꯅꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯪꯗꯤ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯁꯤꯅ ꯅꯪꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕ ꯅꯪꯒꯤ ꯃꯪꯂꯥꯟꯅꯤ꯫ ꯑꯩꯅ ꯄꯪꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯑꯩꯅ ꯀꯥꯏꯍꯟꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯪꯂꯥꯟ ꯑꯗꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯨꯡꯍꯟꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯊꯦꯝꯖꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯈꯣꯏꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯃꯦꯗꯥꯝ ꯑꯗꯨꯒ ꯑꯩꯒ ꯁꯤꯡꯅꯔꯝꯃꯒ ꯂꯥꯛꯂꯕꯅꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯪꯂꯦꯟꯒꯤ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯃꯤꯡ ꯆꯟꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯦꯂꯦꯟꯖ ꯇꯧꯔꯝꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯤꯀꯥ, ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯗꯦꯀꯣ, ꯅꯪꯅ ꯏꯄꯥꯒꯤ ꯃꯥꯏ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤ ꯇꯥꯔꯤꯀꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯗꯨꯅ ꯑꯩꯒꯤ ꯏꯆꯥꯗꯤ ꯍꯣꯠꯅꯕ ꯀꯟꯕꯤꯅꯤ, ꯊꯧꯅꯥ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯅ ꯀꯞꯂꯤꯕ ꯑꯗꯨ ꯅꯨꯡꯁꯤꯅ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥ ꯑꯃꯗꯤ ꯆꯝꯄꯛ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯁꯜꯇꯦꯁꯟ ꯐꯥꯔꯝ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯥꯔꯤꯀꯥꯒꯤ ꯗꯣꯀꯨꯃꯦꯟꯁꯤꯡ ꯑꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯟꯁꯜꯇꯦꯁꯟ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯉꯥꯡꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯃꯥꯔꯛꯁꯤꯡ ꯑꯁꯦ ꯃꯄꯥꯟ ꯂꯝꯗ ꯆꯠꯇꯨꯅ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯗꯤ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯝꯄꯛꯅ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯗ꯭ꯔꯦꯁꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯔꯕ ꯃꯇꯨꯡꯗ ꯇꯥꯔꯤꯀꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯔꯤꯀꯥ ꯅꯪ ꯃꯄꯥꯟꯗ ꯉꯥꯛꯇꯪ ꯂꯩꯔꯨꯆꯣ, ꯑꯩ ꯅꯈꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯍꯧꯒꯦ꯫ ꯇꯥꯔꯤꯀꯥꯅ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯝꯄꯛ, ꯅꯪꯗꯤ ꯏꯪꯂꯦꯟꯒꯤ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯅꯕꯒꯤꯗꯃꯛꯇ ꯊꯥ ꯑꯃꯗ ꯐꯤ ꯀꯌꯥ ꯂꯧꯏ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯂꯕ꯭ꯔꯥ? ꯆꯝꯄꯛꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯒꯤꯗꯃꯛꯇꯗꯤ ꯑꯩꯉꯣꯟꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡ ꯑꯁꯦ ꯌꯣꯟꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯂꯥꯏꯔꯤꯛ ꯁꯣꯏꯗꯅꯃꯛꯀꯤ ꯇꯝꯍꯟꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯃꯇꯥꯡꯗꯗꯤ ꯀꯌꯥ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ꯫ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯌꯥꯝꯅ ꯄꯦꯜꯂꯦ, ꯑꯗꯨꯕꯨ ꯏ ꯕꯣꯇꯜ ꯑꯃꯗ ꯂꯨꯄꯥ 200 ꯈꯛꯇꯅꯤ, ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯆꯪꯒꯅꯤ, ꯑꯦꯗꯃꯤꯁꯟꯒꯤ ꯄꯩꯁꯥ, ꯇ꯭ꯌꯨꯁꯟ ꯐꯤꯒꯤ ꯄꯩꯁꯥ, ꯍꯣꯁꯇꯦꯜꯒꯤ ꯄꯩꯁꯥ ꯑꯃꯗꯤ ꯏꯟꯁꯨꯔꯦꯟꯁ ꯑꯇꯩ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯅꯤ꯫ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ, ꯃꯌꯥꯝꯗ ꯄꯨꯟꯁꯤꯜꯂꯒ ꯀꯌꯥꯃꯨꯛ ꯆꯪꯒꯗꯧꯔꯤꯕꯅꯣ? ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯅ ꯇꯝꯒꯗꯧꯔꯤꯕ ꯀꯣꯂꯦꯖ ꯑꯗꯨꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯃꯥꯅ ꯇꯝꯒꯗꯧꯔꯤꯕ ꯀꯣꯔꯁ ꯑꯗꯨ ꯆꯍꯤ 3 ꯆꯪꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯆꯍꯤ 3 ꯑꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯈꯔ ꯍꯦꯟꯅ ꯆꯪꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯝꯄꯛꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯥꯏꯔꯛꯏ, ꯀꯔꯤꯑꯕ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯑꯕ? ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯈꯔ ꯂꯩ, ꯃꯗꯨ ꯌꯣꯟꯊꯣꯛꯂꯒ ꯃꯦꯅꯦꯖ ꯇꯧꯔꯒꯦ, ꯏꯆꯥꯅꯨꯄꯤꯒꯤ ꯐꯣꯔꯝꯗꯣ ꯊꯥꯖꯤꯟꯈ꯭ꯔꯣ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ꯫
ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯔꯤꯀꯥꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯕꯥ ꯂꯥꯛꯑꯣ ꯑꯩꯈꯣꯏꯅ ꯊꯥꯖꯤꯟꯈꯤꯕ ꯑꯦꯗꯃꯤꯁꯟ ꯐꯣꯔꯝ ꯑꯗꯨꯒꯤ ꯔꯤꯖꯜ ꯂꯥꯛꯂꯦ ꯈꯟꯕ꯭ꯔꯥ ꯈꯟꯗꯕ꯭ꯔꯥ ꯌꯦꯡꯃꯤꯟꯅꯔꯁꯤ ꯆꯝꯄꯛꯅ ꯌꯨꯕꯤ ꯑꯃ ꯄꯨꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯒ ꯌꯨꯕꯤ ꯑꯗꯨ ꯃꯆꯥꯒꯤ ꯃꯪꯒꯣꯜ ꯑꯣꯏꯅꯅꯕ ꯍꯥꯏꯗꯨꯅ ꯌꯨꯕꯤ ꯑꯗꯨ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯔꯤꯖꯜ ꯑꯗꯨ ꯌꯦꯡꯂꯝꯃꯤ ꯇꯥꯔꯤꯀꯥꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯕꯕꯥ ꯑꯩ ꯈꯜꯂꯛꯇ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯄꯥ ꯃꯆꯥ ꯑꯃꯨꯛ ꯀꯟꯁꯜꯇꯦꯁꯟ ꯐꯥꯔꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯅꯕ ꯂꯥꯛꯈꯤ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟꯒꯤ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯐꯣꯔꯦꯟ ꯑꯉꯥꯡ 12 ꯃꯤꯡ ꯆꯟꯅꯅꯕ ꯀꯣꯇꯥ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯀꯣꯇꯥꯁꯤꯡ ꯑꯗꯣ ꯆꯥꯏꯅꯤꯁ ꯃꯆꯥꯁꯤꯡꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯇꯥꯔꯤꯀꯥ ꯑꯃꯗꯤ ꯆꯝꯄꯛꯀꯤ ꯅꯤꯡꯕ ꯀꯥꯏꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯏꯪꯂꯦꯟꯗ ꯑꯐꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯑꯇꯣꯞꯄ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯌꯦꯡꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯂꯤꯕ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄꯗ ꯑꯝꯇ ꯇꯝꯍꯜꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯇ꯭ꯔꯨꯐꯣꯔꯠ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯃꯤꯡ ꯆꯟꯅꯅꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯇꯒ ꯊꯤꯕꯤꯔꯛꯈꯣ ꯃꯦꯗꯥꯝ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯐꯣꯔꯦꯟ ꯀꯣꯇꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯥꯏꯅꯤꯁ ꯃꯆꯥꯁꯤꯡꯅ ꯂꯣꯏꯅ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇ꯭ꯔꯨꯐꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯏꯪꯂꯦꯟ ꯃꯆꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯤꯠ ꯈꯔ ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯈꯤꯒꯅꯤ ꯆꯝꯄꯛꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯦꯗꯃꯤꯁꯟ ꯇꯧꯒꯗꯣꯔꯤꯕ ꯀꯟꯁꯜꯇꯦꯁꯟꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯣ ꯏꯪꯂꯦꯟꯒꯤ ꯀꯣꯂꯦꯖ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯍꯟꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅꯁꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯁꯤ ꯏꯪꯂꯦꯟꯗ ꯌꯥꯝꯅ ꯆꯥꯎꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯚꯤꯖꯥ ꯐꯥꯎꯕ ꯄꯥꯛꯅ ꯄꯤꯗ꯭ꯔꯕꯅꯤ ꯚꯤꯖꯥ ꯐꯥꯎꯕ ꯐꯖꯅ ꯄꯤꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯝꯗꯧꯅ ꯁꯤꯇꯤꯖꯟꯁꯤꯞ ꯐꯪꯒꯗꯣꯔꯤꯕꯅꯣ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯥ ꯃꯆꯥꯗꯤ ꯅꯤꯡꯕ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛ ꯒꯣꯄꯤ ꯑꯃꯗꯤ ꯒꯖꯨ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯗꯨꯅ ꯌꯨ ꯊꯛꯃꯤꯟꯅꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯆꯝꯄꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯩꯒꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯏꯍꯟꯈ꯭ꯔꯦ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯖꯔꯕꯤ ꯏꯆꯥꯅ ꯅꯤꯡꯕ ꯀꯥꯏꯅ ꯂꯩꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯒꯣꯄꯤꯅ ꯀꯥꯔꯟ ꯐꯨꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯤꯕꯨ ꯑꯃ ꯂꯩꯖꯔꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯂꯨꯍꯣꯡꯕ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯦꯟꯈꯤꯕ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨ ꯉꯥꯎꯕ ꯍꯦꯜꯂꯛꯄꯗꯒꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯞꯅ ꯃꯊꯪ ꯍꯥꯏꯗꯣꯛꯅꯔꯛꯈꯤ ꯆꯝꯄꯛꯅ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯑꯐꯕ ꯃꯄꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯆꯩꯔꯤ ꯑꯩꯉꯣꯟꯗ ꯅꯣꯛꯅꯔꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯂꯥꯏꯔꯕ ꯑꯩꯅ ꯏꯆꯥꯅꯨꯄꯤꯕꯨ ꯃꯄꯥꯟ ꯂꯝꯗ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯣꯠꯅꯖꯔꯤꯕꯁꯤꯡ ꯑꯁꯤ ꯎꯔꯒ ꯃꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯅꯣꯛꯅꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒ ꯊꯥꯏꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯃꯤꯟꯅꯔꯝꯕ ꯅꯨꯄꯥ ꯕꯕꯂꯨ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯏꯪꯂꯦꯟꯗ ꯂꯩꯈꯤꯕ ꯀꯨꯏꯔꯕꯅꯤ ꯃꯥꯒ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯝꯇ ꯌꯦꯡꯁꯤ ꯒꯣꯄꯤꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯂꯧꯊꯣꯔꯛꯇꯨꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯃꯥꯟꯅꯕ ꯕꯕꯂꯨꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯕꯕꯂꯨꯁꯨ ꯀꯣꯜ ꯑꯗꯨ ꯄꯥꯏꯔꯛꯈꯤ ꯆꯝꯄꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯁꯤꯡ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯔꯤꯕ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯕꯕꯂꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯦ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯆꯝꯄꯛꯅꯁꯨ ꯁꯣꯏꯗꯅ ꯂꯥꯛꯎ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯕꯕꯂꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯏꯪꯂꯦꯟꯗꯒꯤ ꯏꯟꯗꯤꯌꯥꯗ ꯂꯥꯛꯄꯒꯤ ꯄ꯭ꯂꯦꯟ ꯇꯤꯀꯦꯠ ꯑꯗꯨ ꯐꯥꯔꯁ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯆꯝꯄꯛꯇ ꯀꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯆꯝꯄꯛꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯐ꯭ꯔꯤꯗ ꯄꯣꯠ ꯑꯝꯇ ꯂꯩꯇꯕꯖꯥꯠꯅꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯕꯁꯦ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯅꯔꯦ ꯆꯝꯄꯛꯅꯁꯨ ꯃꯆꯥꯅꯨꯄꯤ ꯏꯪꯂꯦꯟꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃ ꯎꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯕꯂꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯏꯟꯗꯤꯌꯥꯗ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯕꯂꯨꯅ ꯃꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯃꯌꯥꯝ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯈꯤꯕ ꯑꯗꯨꯒꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯕꯕꯂꯨꯅ ꯕꯦꯠ ꯕꯣꯜ ꯄꯨꯊꯣꯔꯛꯇꯨꯅ ꯕꯦꯠ ꯄꯥꯏꯔꯝꯃꯤ ꯒꯖꯨꯅ ꯕꯣꯜ ꯂꯪꯗꯣꯏꯒꯤ ꯇꯧꯔꯝꯃꯤ ꯒꯣꯄꯤꯅ ꯒꯖꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯕꯣꯜ ꯂꯪꯕ ꯃꯇꯝꯗ ꯇꯞꯅ ꯂꯪꯉꯨ ꯕꯕꯂꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯅꯤꯡꯉꯥꯏ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅꯕꯨ ꯍꯦꯛ ꯕꯦꯠ ꯄꯥꯏꯕ ꯃꯇꯝꯗ ꯁꯤꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯕꯦꯠ ꯕꯣꯜ ꯄꯨꯔꯒ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯈꯤꯕꯅꯤ ꯑꯩꯈꯣꯏ ꯁꯥꯟꯅꯕ ꯁꯨꯡꯐꯪ ꯐꯪꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯥꯎꯍꯟꯕ ꯌꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯣꯜ ꯇꯞꯅ ꯂꯪꯉꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯈꯣꯏ ꯃꯌꯥꯝ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯅ ꯆꯝꯄꯛꯅ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤꯖꯟ ꯀꯝꯗꯧꯅ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯕꯕꯂꯨꯗ ꯍꯪꯂꯝꯃꯤ ꯕꯕꯂꯨꯅ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯏꯪꯂꯦꯟ ꯁꯔꯀꯥꯔꯗ ꯂꯨꯄꯥ ꯀꯔꯣꯔ ꯑꯃ ꯏꯟꯚꯦꯁꯠ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯏꯪꯂꯦꯟꯗ ꯅꯪꯒꯤ ꯀꯝꯄꯅꯤ ꯑꯃ ꯍꯥꯡꯗꯨꯅ ꯏꯪꯂꯦꯟ ꯃꯆꯥ 10 ꯊꯕꯛ ꯄꯤꯕ ꯇꯥꯔꯕꯗꯤ ꯏꯪꯂꯦꯟꯗ ꯁꯤꯇꯤꯖꯟ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯕ ꯌꯥꯏ ꯆꯝꯄꯛ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯦꯔꯦꯟꯖ ꯇꯧꯕ ꯉꯝꯗꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯄꯩꯁꯥ ꯇꯪꯈꯥꯏ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯕꯤꯖꯤꯅꯦꯁ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯑꯋꯥꯠꯄ ꯁꯦꯟꯐꯝꯁꯤꯡ ꯑꯗꯣ ꯀꯣꯟꯅ ꯑꯃꯨꯛ ꯏꯟꯚꯦꯁꯠ ꯇꯧꯔꯣ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯁꯤꯇꯤꯖꯟꯁꯤꯞ ꯑꯗꯣ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯂꯒꯅꯤ ꯕꯕꯂꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟꯗ ꯑꯩꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯌꯣꯟꯕꯒꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯁꯨ ꯂꯩꯔꯤ ꯕꯤꯖꯤꯅꯦꯁ ꯑꯗꯣ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯗꯨꯒꯅꯦ ꯆꯝꯄꯛ ꯅꯉꯣꯟꯗ ꯏꯪꯂꯦꯟꯒꯤ ꯁꯤꯇꯤꯖꯟ ꯑꯣꯏꯅꯕꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯑꯃꯗꯤ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨꯗ ꯌꯥꯎꯍꯟꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯄꯔꯁꯦꯟꯇꯦꯖ ꯈꯔ ꯂꯧꯗ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔ ꯑꯗꯨꯗ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯏꯟꯚꯦꯁꯠ ꯇꯧꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯒꯤ 5%ꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯗꯣꯏꯅꯤ ꯇꯟꯖꯥ ꯑꯁꯤꯗ ꯒꯖꯨꯅ ꯀꯩꯗꯧꯕꯩ ꯄꯔꯁꯦꯟꯇꯦꯖꯀ ꯑꯝꯇ ꯄꯤꯔꯣꯏ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯕꯕꯂꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯕꯦꯠ ꯑꯃꯗꯤ ꯁ꯭ꯇꯝꯅ ꯆꯤꯡꯕꯁꯤꯡ ꯑꯗꯨ ꯄꯨꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯣꯏ ꯀꯅꯥꯝꯇꯒ ꯑꯩꯒ ꯁꯥꯟꯅꯔꯣꯏ ꯆꯝꯄꯛꯇꯤ ꯇꯧꯐꯝ ꯈꯪꯂꯝꯗꯦ ꯍꯧꯖꯤꯛ ꯄꯩꯁꯥ ꯂꯩꯇꯗꯨꯅ ꯉꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯄꯔꯁꯦꯟꯇꯦꯖꯁꯤꯡ ꯑꯗꯨ ꯈꯥꯏꯗꯣꯛꯈ꯭ꯔꯒ ꯀꯔꯤ ꯂꯦꯝꯍꯧꯒꯗꯣꯔꯤꯕꯅꯣ
अदुबु चंपक की मचानुपी तारिकाना इंग्लैंड लापी ममानबीसिंग अदुगा वारी सानरिबा अदु उबदा चंपक मचानुपी गिदमक्ता महाकी अंगम थौना पुथोलुदुना तौरगे हाइना लेपख्रे मरम अदुना बबलूदा हाइरई नंगना पामलिबा नंगी कमीशन अदु लौजरो 5% खता नते 6% ओइना लौजरो अदुगा इचानुपी की मिंगचनबा अदुदी सोयहनबा यादेको मथंगी सेंदा बबलूना हाइरई इंग्लैंड चटपा मतमदा चंपक नंगा गोपी नबानीदी बिजनेस की वीजा अमा लौदुना इंग्लैंड लाउ अदुगा नचानुपी तारिकादी टूरिस्ट की वीजा अमा पाइदुना इंग्लैंड लाकदबनी नखोइनी इंग्लैंड यरकलब मतुंग था अनिगी मनुंगदा नखोइबु अइना इंग्लिश की सिटीजन सोइदन ओंथोकनी मदुगी मतुंगदगी नखोइगी एडमिशन अदो इलाइलाइरनी अदो ख्वाइदगी मरु अइना नखोइनी इंग्लैंड चटके हाइबा तारबदी वीजा लौननबगीदमक्ता नखोइगी मायोक्ता केस अमता लेबा यादे हाइबदी पुलिस केस लेतब मी खतना वीजा फंगी हाइबनी गोपी अमदी चंपक मखोइनीना लेते हाइदुना हाइजनरमी मथंगी सेंदा गसितराम सागैगी मियोइसिंग पुलप कौदुना मयाम पुना मीटिंग तौरमी अदुगा गोपीना हाइरई सागै सिदा लेरिबा मियोइ खुदिमकना मागे दुकान हांगबा मतमदा गसितराम हाइरिबा मिंगसे ngasi सिजनब याबगी अयाबा अदु अइना पिरबनी अदुबु तौबतबु अखोइ मयामना अखोइ मसेलगी मथक्ता अमना अमदा केस थांगतुना मिंगसीगी मतंगदा केस मयाम अमा लेरिबसे केस सिंगसे इसा इसाना याना केस सिंगसे विड्रॉ तौगदबनी गसितराम सागैगी नाहा ओरबा मियाइ चलबा मियोइसिंग अदुदी गोपीना हाइरकलिबा वासे ताबा मतमदा यामना हरावरमी मखोइदी मसाना यारे हाइदुना हाइरकि अदुबु गसितराम सागैगी अहल ओरबा अनुभबसिंग अदुनादी हाइरई अखोइगी सुनुपी तारिकाना मपालमदा लाइरिक तंबा चननबगीदमक्ता अयाबा अदुदी अहल अखोइना पीदे तारिकागी मबोकसिंगी मरक्तगी मबोक अमना हाइरई गसितराम सागैगी नुपी खुदिंगमक अखोइगी लमदम असिगी चनबी मतुंगिना अखोइगी माइदा कुपलिबा माइखोम असिगी मरुमदगी ओइना संसार असिदा करी थोकली हाइबसे उबा खक्तनी मरम अदुना माइखोम असिगी वांगमदा करी थोकलिबगे हाइबदुदी अखोइ कनामतना उद्री मरम अदुना गसितराम सागैगी नुपी अहानबा ओइना इशु नुपीना लाइरिक तंबा चप्पा मतमदा कनामतना अथिंगबा पीबा यारोय सागैगी मबोकसिंगी वहाय असि ताबा मतमदा तारिकादी यामना हरावजरमी मथंगी सिंदा गोपी चंपक अमदी मचानुपी तारिका मखोय अहुम गसितरामगी सागैगी मियोइसिंगना दोन नेइदुना बेन खोंगदुना मखोयबु इंग्लैंड चननबगीदमक्ता एयरपोर्ट यौननबा थिलखी मथंगी सिंदा इंग्लैंड की एयरपोर्ट यौरकपा मतमदा इमिग्रेशन ऑफिस ता वीजा अमदी अतै अतै डॉक्यूमेंट्सिंग वेरीफाई तौरबा मतुंगदा तारिकादी इमिग्रेशन ऑफिस लांथोक्तुना ऑफिस अदुगी वांगमदा चक्खरे इंग्लैंड दा लाक्लिबा मियोय खुदिमक इमिग्रेशन ऑफिस असिदा डॉक्यूमेंट अमदी अतै अतै मरी लेनबा चे चांगसिंग लोइना वेरीफाई तौरबा मतुंगदा इंग्लैंड चंगदोरिबनी मरम अदुना तारिकागिदी इंग्लैंड चंगनबगीदमक्ता अयापा पिरकले महाक्ति इंग्लैंड दा लेबा यारगनी मथंगी सिंदा डॉक्यूमेंट वेरिफिकेशन तौबगी गोपीगी तरन तारामी गोपीदा इमिग्रेशन ऑफिसर अदुना कयाम कुइना लंदन दा लेगदोरिबनो हाइना हंगलखी अदु महांगना हाइबो हेतबोय इंग्लिश ता खुंबा अदुदा पाव फाउनबा ngamdabadagi champaksu jangchilaki aduga immigration officer aduda makoi anina karbar tongdanabagi damakta England da lakpani haiduna haiboi haitaboi English ngangduna verification lorami makoi anina verification loiraba matungda makoi gi pochai launaba lakpa matamda makoi gi suitcase sing aduda पुलिस खरना चेक तौदुना लेरमी मखोय खतना चेक तौबा नते मखोय गा लोइनाबा पुलिस की हुई सिंग अदुना सु बेग अदुदा मनम नमहंदुना कोयेंग येंगलामी मयामनसु हेंना खंगनारिबा अदुनी हिंदू सिंगी ओइनदी हुइने पोचैदा मनम नमख्राबदी नत्रगना हुइने थेंगलबो ओइबा ताराबदी पोचै सिंग अदो मांगी सेंगी हाइदुना यामना वा हाइबा अमांग सेंग खाइबनी मरम अदुना पुलिस सिंग अदुना तौरमलेबा थौदो अदु उबदा चंपकना यामना साउन हाइरई बेग असिगी मनुंगदा अखोइना चाननबा अचापोना चिंगबा मयाम अमा यारिबनी करी मरमगी दमक्ता हुइना मनम नमहलिबनो हाइदुना यामना साउना सिक्युरिटी गार्ड सिंग अदुदा हंगलमी मसिगी मतुंगदा गोपीना इंग्लिश ता हाइबै हाइतबै हाइरई मखोइगी सुटकेस अदुदा लिगलीगी बोतल दा अचार मयाम यावबनी मरम अदुना मखोइना बेग असे लेंगलुबा मतमदा बोतल सिंग अदु पोखाइरकलबदी अचारना पुंचाइ चाइरनी हाइरकी अदुबु महांगना हाइबै हाइतबै ngangliba इंग्लिश अदुना मरम ओइरगा गार्ड सिंग अदुना मखोइगी बेग अदुदा बॉम यावी हाइना ताकी मरम अदुना मखोइ अनिबु बॉडी सर्च तौननबगी दमक्ता अतोप का अमदा पुसिनखी असोमदना तारिकादी मपा अमदी मखुरा लाक्ट्रे हाइदुना मखोइ अनिबु ngaiduna lerami असोमदना इमिग्रेशन ऑफिसर अमना गोपी अमदी चंपकपु इंग्लैंड करी मरमगी दमक्ता लाक्लिबनो कई करबार तौबा लाक्लिबनो हाइना हंगलखी चंपक अमदी गोपी मखोइ अनिना हाइनै इंग्लिश ता हिदाक लांथक योनबगी करबार असि करी कौबगे मखोइ अनिना फोन लौथोक्तुना इंग्लिश ता हिदाक लांथकसे करी हाइबगे हाइदुना थिरमी मसीगी मतुंगदा चंपकना हाइरई अखोइगी इमानबा बबलू हाइरिबा नुपादुदी ड्रग करबार तौबनी हिदाक से इंग्लिश ता ड्रग्स कौई मेडिसिन जु कौई तौबतबु मेडिसिन हाइबा असिना पॉजिटिव ओइबा सेंस अमा लै अदुगा ड्रग हाइना हाइबा तारबदी नेगेटिव सेंस अमा लै चंपक अमदी गोपीगी पाखोम अदु ताबा मतमदा इमिग्रेशन ऑफिसर अदुना यामनांगना हाइरई ड्रग करबार तौवे हाइबा महाकी थाजदबा मतौ अदु उबदा थाजनबनी हाइदुना गोपीना बाबलूगी आई कार्ड कॉपी अमा ऑफिसर अदुदा पिरकी अदुगा कंफर्म तौ हाइना हाइरकी ऑफिसर अदुना अमु अतोप ऑफिसर अमदा आई कार्ड अदु पीदुना बाबलू हाइरिबा नुपा अदुगी मरमदा
yengu haiduna yenghalami adubu bablu hariba nupa adudi hauji jail da leiriba misak amani haiduna record ta tholakhi masigi matungda immigration officer aduna atai atapa police officer kharaga su kokhilaktuna gopi amadi champak makoi ani gi pochai sing adu yamna kopthana check tawduna lerami makoi ani gi pochai check tawba aduda makoi ani na yamna sauna hairami makoi gi suitcase adugi manungda glass ki jar amada achar mayam yauribani madu kai gani phajana taw haiduna adubu makoi ni hindi da lauriba adu taragadi police officer sing aduna makoi chenthokina na plan tawre haduna khalure male police officer amana champakta tejar gan kamlakhi tejar gan aduna pamba matamda champakti mai chingduna khaptuna lerami mayambana mai chingba adu ubada manaw nupa gopisu chenchelaktuna mayambada thengloi makoi ani mak punna mai chingduna khaptuna lerami mathangi sinda gopi amadi champak makoi ani mak masagi phiro laktokuna body search tawrami body search amadi body cavity khudima kari yauribage haiduna police sing aduna check tawrami mathangi sinda atopa immigration gi officer amana champak amadi gopi da harai nakoi ani na england da khangnaba leragadi phone ama tawba yagani nakoi ani na phone tawba loiraba matungda nakoi ani bu india da amuk hana deport tawragani champak na haijai mahaki machanupina makoi ani bu mapanda ngaiduna leramani machanupi matomdani leiribase haduna haijai gopi na champak da harai police sing asida nachanupi yauri haiduna haiganu karigumba police sing asina ibani bu amuk hana india da thaba tarabadi nachanupi su yauna tharake harakani asumna tawrabadi nachanupi gi manglana do soidana kairagani masigi matungda gopi na police na pidak liba phone adu lawduna mahaki mamanaba bablu da call tarami adubu bablu gi phone adudi switch off lerami maramdi mahakti jail da laikhrabanina masigi matungda champang na harai gazu da phone taw aduga ibani da tariba da sa se fajana haiko aduga ichanupi ga paw phone hallo mathangi sinda champak amadi gazu bu interrogation tawriba officer aduna harai nakoi ani gi passport se punchi chupagi oina blacklist tawrabani maram aduna punchi chupagi oina nakoi ani mak england da changlakpa yararoi haiduna nakoi ani bu block tawrabani asomdana tarika su ingaw ngaw khai airport adugi mapan da tholai mahangna khangna chanaba miyo kadimakta phone tawrami adubu kanamta ga paw phone bangam khidre mathangi sinda champak amadi gopi makoi ani gi passport aduda blacklisted haiduna stam ama phurami masigi matungda makoi ani bu india da amukhana deport tawna nabagi damakta listing aduna puthokhi nakan amaromdana kana su khangnaba laitaba mafam aduda tarika matomda kanaga su paw phana bangamdana ingaw ngaw khai chatuna lerami aduga maikai amaromdana masak khangnaba mi kanamta laitaba mafam asida mahaki amata ngaijarabi machanapina kamdongna miram asida lehogani khallubada yamna mathwai waraba champakpu policing aduna india da amukhana deport tawnabagi damakta puthokhi india dagi mapa macha puna lakminajarabasu airport asidagidi mapa macha ani tongan balamida chanakhi gadawre mathangi sinda tarikana gazu da phone toraki gazu na harai tarika nang kaisu khalunu nahaki napa amadi nahak nakhura gopi india da document ama kawrame haiduna document sing adu lawna nabagi damakta makoi ani di india da amuk halakhrabani adu bibe manang kaisu khalunu bablu laklaga nang bu soidana airport tagi pick up tawragani tarikana amuk kabli tawraduna harai bablu da su aina phone torabani adu bu bablu gi phone adudi switch off lay aduga aigi kutta paisa su amta yaute gazu na harai noi babana haibada nangi bank account da noi babana paisa khara hapki haibani paisa sing adu nang ATM amadagi laktho aduga hotel amada yamna nungaina leithoklamu nahaki napa amadi nahaki nakhura gopi yamna tuna england da laklagani tarika miram aduda chatham khangdaduna kangauna duna matomta mungsuk mungjanana leptuna lerami tarikana aroiba pambai oina mahangna tamgadoriba college Truford University hariba adugi Facebook page ta mahaki maming tarika kawi airport ta mahang matomda leire lambi chatham amta khangdre kanagumba amana magi mateng pangbiyu haiduna Facebook ta post torami mathangi sinda tarika airport aduda mana puragliba pochai singadu mahaki manakta phamladuna mungsuk mungjanana matomda phamduna lerami ngahak leiraga tarikana leiriba mafam aduda car ama thawjilakhi car adudagi nupa ani chongtharaklaga tarika bu car da tongu haiduna tarika bu phana nabagi damakta tarika gi manakta changsilakhi tarika na changsilakliba nupa adugi mamaida kinna thilami ngahak leiraga nupa aduga lakminariba atopa nupa adbit kawa nupa aduna harai nang tarika natro nang na ekhoi university gi Facebook page ta mateng pangbiyu haiduna post torakpa aduda ekhoina nangbu ekhoi gi student house ta leinanabagi damakta nangbu lawba laklibani mathangi sinda tarika lakliba nupa ani digi matung inaduna makoi gi car da tongminaduna punna chakhi adubu tarika na mamaida kin thin gi banupa adudi manaton kaibadagi manaton da ice bag ama su haplami tarika mahang na ngawringe da photo do ukhiba mafam sing adu ngasidi asengbo ina mamita urapa matam aduda mafam aduda leiriba building amadi atai scenery sing aduda mitfam hongdaba makai yamna thawai tana yengduna leirami mathangi sinda tarika adbit amadi mahakala minariba mamanaba sing aduga loinana makoi gi student house aduda yorakki mafam aduda lamdagi lakpa satra sing aduna party tawduna leirami
तारिकासु लमसांग लाकपगी मफी मरोन होंदोक्तुना मयामना लांगिबा मफम अदुदा थोक्तुना मयाम सखंग माइखमिन्नरमी मथंगी सिंदा मयाम पार्टी लोइरबा मतुंगदा तारिकादी सोफा अमदा ओइना तुमलमी तारिकाना तुमलमदायदा गजुदा वॉइस मेसेज अमा थारई गजु काका आइना अखोय बाबा अमदी गोपी काकादा फोन तौबा मतमदा मखोयगी फोन अदुसु स्विच ऑफ लेख्रे मखोयगा पाव अमता फाउनबा ngamkhidre ट्रू फोर्ट कॉलेज तंबा छात्र अद्बित कौबा नुपा अमना आइबु एयरपोर्ट तगी लौबा लाकपिरे अदुगा मखोयना लैरिबा स्टूडेंट हाउस अदुदा मयाम पुना अतोपा छात्रगा पुना लेमिनारे मथंगी सिंदा चंपक अमदी गोपी मखोय अनिसु इंडिया यौरकले तारिकाना थारकलिबा मेसेज अदु गजुना गोपी अमदी चंपकता ताहलमी चंपकती मचानुपीना सखंगदबा फॉरेन की छात्र मयाम अमगा पुना लेमिने हाइबदुदा महाकी वखंदा सेरान तुरानबा वखल नाता खंजरमी महाकी इचम चमजरबी मचानुपीना लाइरिक पादुना लेरिङेदा ngausinaba foreign macha mayam laktuna machanupida drug yu amadi atopa nisasing pijaduna machanupibु manghallagani haina khalami masidagi hendoktuna machanupibु pregnant ohenbirakani khallubada mahakti mathayamna sarami pakhatbana su loikhre champakna wakala sikhanba hek loirakpa matamda gaju dairei gaju ai england da chatabus ngayadabani aigi chanupido matomda lehore masigi matungda gajuna mage free khawdagi plane ticket ani puthoraaga hairei nakhoi anima ngasi numidang london da chanana sem saro nabani gi ticket puraklabani champakna gajuna pirakliba ticket sing adu paiduna yengloba matamdadi ticket sing ado london chatpagi ticket oramdre ticket sing adudi dubai chatpagi oramne champakna kari maram gi damakta dubai da chakadoribano haina hanglakhi gajuna yamna sauningna hairaki nakhoi anina london da chaluba matamdadi london da nakhoi punsigi khong taba yadana ba thorang nasana sinjaramaga halaklaba natro maram aduna nakhoi dubai da chatpa tabani dubai da aigi inaunupa Tony Kowa travel agent ama lebani mahakna nakhoi nibu sungsoi sojanamaki London da yahonba ngamgani adugane Tony hariba nupadudi yamna sathibani mana piwa haiba paisa khidimak sasat pitho Tony ga thabak tominaba matamda mangonda paisa sotke haina dikhaluno masigi matungda champakna yamna harauna gaju nangdi aigi asengba imanabani haina gaju da harabu phongdolami mathangi sinda tarika amadi mahaki mamanaba adbit तारिका तमगदोरिबा ट्रू फोर्ट यूनिवर्सिटी दुगी कैंपस ता लाक्लमी कैंपस अदु उबदा तारिका दी पुंगाव ngawkhre mathanggi sinda adbitna तारिका gi admission तौननबगी दमकता admission form लौरदुना तारिका दा पिरमी तारिका नसु adbit hai एखोय बाबागी business अदु set up तौरबा मतुंगदा बाबादी ब्रिटेन gi citizenship फंगलगनी मदुगी मतुंगदा आइगी admission तौबदी इलाइलाना थोकलगनी मरमदी university असिदा england gi citizen singi masa masu singi tamnanaba kota di leidi mathanggi sinda adbit amadi तारिका restaurant amada achapo chaba lakhi makhoi restaurant du changlakpa matamda restaurant du lermiba cashier adun hairei adbit nakhoi gi napase tv da amuk lakle adbit ki mapa judi england gi aphawa politician amani तारिकाना adbit hanglai adbit nangdi aphawa politician amagin masani aduga kari maram gi damakta nangna hostel da leribano adbit hairei politician oiriba paisa pairiba do akhoi babani id paisa paide aduna baba amade khoi mung manung na hingliba lifestyle aduda id hingba ngamde magi wahai ase taba matamda tarikana yamna gangna hanglai kari maram gi damakta no nakhoi babana paisa adu yam pairaga nanga nakhoi babaga leminadriba nakhoi babaga nanga yanadabra saunabra bin hairei baba khobani di khwaidagi best friend ni adubu ekhoina hajik leiriba mafam asidi india nate masidi england ni mafam masida isa gi tawba ngamba adu khatani yamna maru oiribase ekhoi baba kanano ekhoi mari mata kanano ekhoi sanga kanano haina kanamta na thiroi isa matik chadrabadi sahi 19 gi matung dagi di miyoi khudimak masa masa gi oiba punchi senwana bagi damakta masa na responsibility longna raba ngaktani tarika nang table asida phamamo ekhoina sana na ba achapot lawruki gi haramaga adbit restaurant manung da changki mathangi sinda adbit restaurant adugi waiter magi dress setuna tarika da nang kari chaga doribano menu asida gi nangna chaningba ma khallo haina hairakhi mahaki matawadu ubada tarika di ngakpana loikhre magi ngakpa matawadu da adbin hairei masidi aigi part time job ni aina part time job tawjaduna college ki tuition fee amadi college ki admission fee ba ngamna ba paisa save tawribani masida tarika na amuk yamna ngakna hairei nakhoi babana nangonda tuition fee admission fee amda pi dra haise adbin khumlai aina babada pi wa hairabadi babana soidana makki pirakani adubu kari maram gi damakta aina aigi babada burden oigadoribano babada burden oibagi mahutta isana tanjaraga isana phangjariba paisa aduna isagi he singda thadaba asine hena phatabra tarika adbin hairiba wasing da taraba matungda masa matomda haijai nangi asigumla ba wakalon ase aidin hangai bu khanbu khaludene masigi matungda tarika na mahaksu part time job ama pami aduga mahaki leinana ba tonganba ren ama su pami amta theminasi haduna adbit hairakhi mathangi sinda adbit na tarika puduna india nupi amagi dukanda thabak yauna nabagi damakta dukan mapu duda wari sanaba lakhi adubu dukan mapu dudi yamna sathi yamna strict oi haina adbit na tarika hairakhi dukan mapu dugi maming koli kawi adbit na changchilaktuna koli da kamdori bage haina hanglakhi adubu koli
ꯀꯣꯂꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯕꯨ ꯇꯧꯅꯤ ꯍꯥꯏꯕꯒꯦ ꯕꯤꯄꯤ ꯋꯥꯡꯉꯦ ꯑꯥꯔꯊ꯭ꯔꯥꯏꯇꯤꯁ ꯅꯥꯔꯦ ꯁꯨꯒꯔꯁꯨ ꯋꯥꯡꯂꯦ ꯃꯁꯤ ꯃꯉꯥꯏ ꯀꯣꯂꯤꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯗꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯐꯥꯎꯕ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯑꯗꯕꯤꯠ ꯑꯃꯗꯤ ꯇꯥꯔꯤꯀꯥ ꯃꯈꯣꯏ ꯑꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅ ꯀꯣꯂꯤꯗ ꯍꯥꯏꯖꯕꯗꯒꯤ ꯇꯥꯔꯤꯀꯥꯒꯤ ꯊꯕꯛ ꯑꯃꯗꯤ ꯐꯪꯂꯦ ꯃꯍꯥꯛꯀꯤ ꯗꯨꯀꯥꯟꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯥꯔꯒꯅꯤ ꯑꯗꯨꯒ ꯀꯣꯂꯤꯅ ꯁꯥꯟꯗꯣꯛꯂꯤꯕ ꯃꯥꯒꯤ ꯕꯔꯥꯒꯤ ꯀꯥ ꯑꯗꯨꯗ ꯀꯥ ꯑꯃꯁꯨ ꯇꯥꯔꯤꯀꯥꯒꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯗꯨꯕꯥꯏ ꯌꯧꯔꯛꯈꯤ ꯑꯗꯨꯒ ꯒꯖꯨꯅ ꯍꯥꯏꯕ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯠ ꯇꯣꯅꯤ ꯑꯗꯨꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯒꯖꯨꯅ ꯍꯥꯏꯕꯗꯨꯗꯤ ꯇꯣꯅꯤ ꯅꯪꯒꯤ ꯇ꯭ꯔꯥꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯁꯤꯅ ꯒꯣꯄꯤ ꯑꯃꯗꯤ ꯏꯕꯥꯅꯤꯕꯨ ꯂꯟꯗꯟꯗ ꯌꯧꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠ ꯕ꯭ꯂꯦꯛ ꯂꯤꯁ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯟꯗꯟ ꯌꯧꯍꯟꯕ ꯉꯝꯒꯗꯣꯔꯤꯕꯁꯦ ꯑꯩ ꯅꯠꯇꯅ ꯀꯅꯥꯝꯇ ꯂꯩꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯅꯤꯕꯨꯁꯨ ꯑꯩꯅ ꯂꯟꯗꯟꯗ ꯁꯣꯏꯗꯅ ꯌꯧꯍꯟꯒꯅꯤ ꯆꯝꯄꯛꯅ ꯏꯉꯛꯉꯛꯅ ꯍꯪꯂꯛꯏ ꯀꯝꯗꯧꯅ ꯌꯧꯍꯟꯒꯗꯣꯔꯤꯕꯅꯣ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯦꯛ ꯄꯥꯁꯄꯣꯔꯠ ꯑꯅꯤ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯁꯄꯣꯔꯠ ꯑꯅꯤ ꯑꯁꯤ ꯅꯈꯣꯏ ꯑꯅꯤꯗ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯗꯨꯕꯨ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯃꯈꯨꯠꯅ ꯊꯦꯡꯉꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯈꯣꯏꯗꯤ ꯒꯁꯤꯇꯥꯔꯥꯝꯅꯤ ꯏꯟꯗꯤꯌꯥ ꯃꯆꯥꯅꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯣꯠꯆꯩ ꯁꯣꯛꯄ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯄꯥꯁꯄꯣꯔꯠ ꯑꯗꯨ ꯐꯥꯎꯕ ꯁꯣꯛꯂꯝꯗꯦ ꯑꯇꯣꯞꯄ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯁꯄꯣꯔꯠ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯂꯟꯗꯟ ꯆꯠꯅꯅꯕ ꯑꯣꯏꯅ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃ ꯍꯪꯂꯝꯃꯤ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯈꯣꯏꯅ ꯄꯥꯁꯄꯣꯔꯠ ꯑꯁꯤ ꯄꯥꯝꯗꯕ ꯇꯥꯔꯒꯗꯤ ꯍꯤꯅꯥꯎ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯏꯪꯂꯦꯟ ꯌꯧꯅꯅꯕ ꯆꯠꯅꯕ ꯂꯝꯕꯤ ꯑꯃꯗꯤ ꯂꯩ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯗ ꯎꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯁꯃꯨꯗ꯭ꯔ ꯃꯌꯥꯏ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯅ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯍꯤꯅꯥꯎ ꯑꯃ ꯇꯣꯡꯗꯨꯅ ꯏꯪꯂꯦꯟ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯣꯁ ꯒꯥꯔꯗ ꯊꯦꯡꯅꯕꯗꯒꯤ ꯀꯣꯁ ꯒꯥꯔꯗꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯈꯣꯏꯕꯨ ꯍꯥꯠꯄꯒꯤ ꯁꯤꯟ ꯑꯗꯨ ꯃꯃꯤꯠꯇ ꯎꯔꯛꯈꯤ ꯆꯝꯄꯛꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯨ ꯃꯔꯝꯗꯤ ꯍꯤꯅꯥꯎ ꯇꯣꯡꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯔꯤꯁꯀꯤ ꯑꯣꯏꯕ ꯄꯣꯠꯅꯤ ꯇꯣꯅꯤꯅ ꯑꯃꯨꯛ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏ ꯍꯤꯅꯥꯎ ꯇꯣꯡꯉꯒ ꯆꯠꯄ ꯃꯇꯝꯗ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯍꯤꯅꯥꯎ ꯇꯣꯡꯂꯒ ꯆꯠꯄ ꯄꯥꯝꯗ꯭ꯔꯕꯅꯤꯅ ꯄ꯭ꯂꯦꯟ ꯇꯣꯡꯉꯒ ꯆꯠꯄꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯄ꯭ꯂꯦꯟꯒꯤ ꯄꯦꯁꯦꯟꯖꯔꯁꯤꯡ ꯑꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯕꯦꯒꯦꯖꯁꯤꯡ ꯑꯗꯨ ꯍꯥꯞꯅꯅꯕ ꯃꯐꯝ ꯀꯥꯔꯒꯣ ꯕꯦ ꯑꯗꯨꯗ ꯅꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯇꯣꯡꯗꯨꯅ ꯏꯪꯂꯦꯟ ꯌꯧꯅꯅꯕ ꯆꯠꯄꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯁꯤ ꯇꯥꯕꯗ ꯑꯃꯨꯛꯁꯨ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯠꯇ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯋꯥꯅ ꯀꯥꯔꯒꯣ ꯕꯦ ꯑꯗꯨꯗ ꯇꯣꯡꯕ ꯃꯇꯝꯗ ꯄ꯭ꯂꯦꯟ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯇꯦꯝꯄꯦꯔꯦꯆꯔ ꯌꯥꯝꯅ ꯍꯟꯊꯔꯛꯂꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯪꯕ ꯍꯦꯟꯃꯟꯕꯗꯒꯤ ꯃꯁꯥ ꯃꯎ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯇꯣꯡꯕ ꯑꯗꯨ ꯎꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯦꯟꯒꯤ ꯀꯥꯔꯒꯣ ꯕꯦ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗꯒꯤ ꯁꯣꯏꯗꯅ ꯑꯦꯔꯣꯄ꯭ꯂꯦꯟꯗꯒꯤ ꯇꯥꯍꯧꯕ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯎꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯄꯤꯌꯨ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯤꯖꯩ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯖꯔꯛꯏ ꯁꯤꯡꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯨꯅ ꯆꯠꯄ ꯑꯁꯤ ꯅꯠꯇꯕ ꯈꯣꯡꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯏꯪꯂꯦꯟ ꯌꯧꯅꯅꯕ ꯂꯝꯕꯤꯗꯤ ꯑꯝꯇ ꯂꯩꯇꯕ꯭ꯔꯥ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯔꯥꯖꯁꯊꯥꯟꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯗꯦꯖꯥꯔꯠ ꯃꯔꯨꯚꯨꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯣꯛꯄꯗꯒꯤ ꯍꯧꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯛꯂꯕ ꯃꯐꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯃꯤꯅꯥ ꯌꯥꯝꯅ ꯋꯥꯡꯉꯤ ꯈꯣꯡꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯄ ꯍꯥꯏꯕꯁꯤꯗꯤ ꯏꯂꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯃꯁꯤꯒꯨꯝꯕ ꯏꯂꯥꯏ ꯂꯥꯏꯕ ꯔꯤꯛꯁ ꯂꯩꯇꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯔꯛꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯃꯇꯝꯗ ꯇꯣꯅꯤꯗꯤ ꯌꯥꯝꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯋꯥꯔꯜ ꯃꯦꯞ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯏꯪꯂꯦꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯦ ꯁꯃꯨꯗ꯭ꯔ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯪꯂꯦꯟ ꯌꯧꯅꯅꯕ ꯀꯝꯗꯧꯅ ꯀꯪꯐꯥꯜꯒꯤ ꯂꯝꯕꯤꯗ ꯆꯠꯀꯗꯣꯔꯤꯕꯅꯣ ꯒꯙꯥ ꯁꯥ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯤꯅ ꯑꯃꯨꯛ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ ꯏꯪꯂꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯏꯔꯣꯏꯔꯒ ꯂꯥꯟꯊꯣꯛꯄꯕꯨ ꯌꯥꯅꯤ ꯏꯔꯣꯏꯔꯒ ꯑꯣꯏꯅ ꯆꯠꯆꯈ꯭ꯔꯒꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯪꯖꯕ ꯑꯃꯗꯤ ꯀꯩꯝꯇ ꯈꯪꯖꯗꯕ ꯃꯇꯧ ꯑꯁꯤꯗ ꯇꯣꯅꯤꯗꯤ ꯁꯥꯎꯕꯨ ꯁꯥꯎꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯛꯄꯨ ꯅꯣꯛꯀꯗ꯭ꯔꯥ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯃꯩꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯪꯂꯦꯟꯗ ꯆꯠꯅꯅꯕ ꯍꯥꯏꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯦ ꯅꯈꯣꯏꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯏꯪꯂꯦꯟ ꯌꯧꯍꯟꯅꯅꯕ ꯂꯝꯕꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯕ ꯔꯤꯛꯁ ꯌꯥꯎꯗꯕ ꯈꯣꯡꯆꯠ ꯑꯃꯗ ꯏꯪꯂꯦꯟ ꯇꯝꯅ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯊꯥ 3ꯀꯤ ꯃꯇꯨꯡꯗ ꯂꯥꯛꯎ ꯍꯧꯖꯤꯛꯇꯤ ꯔꯤꯛꯁ ꯌꯥꯝꯅ ꯂꯩꯔꯤ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯊꯥ 3 ꯉꯥꯏꯕꯗꯤ ꯉꯝꯂꯣꯏ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯆꯈ꯭ꯔꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯣꯅꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯄꯥꯀꯤꯁꯇꯥꯅꯤ ꯄꯥꯁꯄꯣꯔꯠꯁꯤꯡ ꯑꯗꯨ ꯄꯥꯏꯈꯠꯂꯣ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯅꯈꯣꯏꯒꯤ ꯄꯥꯁꯄꯣꯔꯠꯇ ꯌꯥꯎꯔꯤꯕ ꯅꯁꯥꯒꯤ ꯅꯃꯤꯡꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦ ꯅꯃꯤꯡꯁꯤꯡ ꯑꯗꯨ ꯀꯥꯎꯔꯕꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯆꯝꯄꯛ ꯅꯪꯒꯤ ꯄꯥꯀꯤꯁꯇꯥꯅꯤ ꯃꯃꯤꯡꯅ ꯑब्ꯗꯨꯜ ꯔꯥꯖꯥ ꯑꯗꯨꯒ ꯒꯣꯄꯤ ꯅꯪꯒꯤ ꯄꯥꯀꯤꯁꯇꯥꯅꯤ ꯃꯃꯤꯡꯅ ꯁꯥꯛꯂꯤꯟ ꯃꯨꯁꯇꯥꯛ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯁꯤꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯐꯥꯎꯕ ꯀ꯭ꯔꯤꯀꯦꯇꯔꯁꯤꯡꯒꯤ ꯃꯃꯤꯡꯅꯤ ꯆꯝꯄꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯃꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯏꯪꯂꯦꯟ ꯆꯠꯄ ꯇꯥꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯗ꯭ꯔꯥ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯀꯔꯤꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏ ꯅꯈꯣꯏꯅ ꯏꯪꯂꯦꯟꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁ ꯆꯪꯕ ꯃꯇꯝꯗ ꯀꯥꯎꯟꯇꯔ ꯅꯝꯕꯔ 6ꯇ ꯆꯪꯉꯨ ꯑꯗꯨꯒ ꯍꯥꯏꯌꯨ ꯏꯟꯁꯥꯜꯂꯥ ꯕꯣꯏꯁ ꯄ꯭ꯂꯦꯠ ꯋꯦꯜ ꯃꯁꯤꯕꯨ ꯍꯥꯏꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯗ ꯀꯅꯥꯝꯇꯅ ꯀꯩꯝꯇ ꯑꯊꯤꯡꯕ ꯄꯤꯔꯛꯂꯣꯏ ꯅꯈꯣꯏ ꯑꯅꯤ ꯏꯪꯂꯦꯟꯗ ꯏꯂꯥꯏ ꯂꯥꯏꯅ ꯆꯪꯕ ꯌꯥꯒꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯏꯪꯂꯦꯟꯒꯤ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔꯅ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯀꯥꯎꯟꯇꯔꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯦꯞꯂꯤꯉꯩ ꯃꯇꯝꯗ ꯇꯣꯅꯤꯅ ꯃꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯀꯥꯎꯟꯇꯔ ꯅꯝꯕꯔ 6ꯇ ꯂꯩꯔꯤꯕ ꯃꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯅꯤ ꯑꯩꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯥꯎꯟꯇꯔ ꯅꯝꯕꯔ 6 ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯎꯟꯇꯔꯗ ꯆꯪꯒꯅꯨ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯄꯥꯁꯄꯣꯔꯠ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯣ ꯅꯈꯣꯏꯒꯤ ꯐꯣꯇꯣ ꯈꯛꯇꯅꯤ ꯄꯥꯁꯄꯣꯔꯠ ꯑꯗꯨꯗ ꯑꯦꯇꯦꯆ ꯇꯧꯔꯤꯕ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯑꯗꯨꯗꯤ ꯅꯈꯣꯏꯒ ꯑꯝꯇ ꯃꯥꯟꯅꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯑꯦꯖꯦꯟꯠ ꯑꯃꯅ ꯍꯦꯛꯇ ꯅꯈꯣꯏꯗ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯄꯤꯌꯨ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯄꯤꯒꯅꯨ ꯐꯤꯡꯒꯔꯄ꯭ꯔꯤꯟꯠ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯅꯈꯣꯏꯒꯤ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨ ꯀꯛꯊꯠꯂꯨ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯣꯄꯤꯅ ꯌꯥꯝꯅ
पाखना हायरई खुसासिंग असे कक्थखरबदी जलेबी कमदौना होगदोरी मिठाई कमदौना सागदौरी टोनीना अमु हायरई नंगना पुंसी चुप्पा जेलदा लेबना फबरा नत्रगना खुसा यावदबिदा जलेबी हौबदुना फबरा अदुदी नंगे अपामबनी खल्लो हायरमगा फोन थमखी मथंगी सिंदा मखोइना लाइन लेबलिबा अदुदा फिशर अमा चंगलक्तोना काउंटर नंबर 4 हांगे नखोइ अनि चंगो हायदुना हायरखी अदुबु चंपकना मबुक नाबा साजिनदुना मनिंगदा लेथोक्तुना लेबलमी अदुगा नंबर 6 काउंटर अदु हांगलकपा ngairami नंबर 6 काउंटर अदु हेक हांगलकपगा चंपक अमदी गोपी मखोइ अनिना चेंसिनदुना मखोइ अनिगे पासपोर्ट अदु पिसिलमी मखोइ अनिदी इमिग्रेशन ऑफिसर अदुना करी हायरकनी खलुबदा यामना मिहुन चोंगबा मखै उमांग अनपिकादुना ngaiduna lerami अदुबु ऑफिसर अदुनादी वा केमता हायरकते मखोइ अनिदा अमुंगतंग यिंगलमगा मखोइ अनि इंग्लैंड चंगबा याबगे अयाबा अदु पिरखी मथंगी सिंदा मखोइ अनिना एयरपोर्ट तगी थोलकलबा मतुंगदा मचानुपीना लेरिबा मफम अदुदा चननबगिदमक्ता टैक्सी अमा ngaiduna लेरिंगे तंजासिदा गाड़ी पार्किंग अदुदा नुपा अमना नुपीदा यामना थीना फुबीबदु मखोइ अनिना उरखी चंपकना नुपीदबु असोयामना थीना फुबा होनबरा आई थबक तौरुगे हायदुना खन्नरिबा मफम अदुदा चंखी गोपीनदी मीगी थबकते यावसिलिनु हायना खामजै अदुबु चंपकना यारमदे मसिगी मतुंगदा चंपकना नुपीदुगी मनाक्ता चंगसिनदुना नुपा अदुदा लावरखी नंग नुपा मोइना कई मरमगिदमक्ता नुपीदा फुरीबनो गोपीसु चंपकी मतुंग इनदुना लाखी गोपीगी नाकंदा खामदुना लेरिबा बाना दुगी मनुंगदा मियोय खरना नुपीदुगा नुपादुगा फुनबा अदु वीडियो रिकॉर्डिंग तौरिबा अदु उबदा गोपीना चंपकता लावरई गोपी असेंबगी फुनबा नते मखोइगी से फिल्म नंबनी गोपीना लावरलिबा अदु ताबा मतमदा नुपीदुदा फुरमलिबा नुपादुना हायरई दि पुलिस ओइरे हायरमगा नानथोक्तुना चेनखिगे तवी नुपीदुना नुपादु फारगा लेबा मखादि इंथुरमी अदुगा फुबा होरखी असेंबदी फिल्म नंबर नते नुपी अदु पुलिसनी अदुगा वीडियो रिकॉर्डिंग तौरिबा सिंग अदुना तोपा पुलिस ऑफिसर ngakani nupa adugi crime sing ado video recording tawduna evidence ona lahonaba makoina setup tawba plan ni adubu champak amadi copy makoi ni changsilakpadagi police sing aduna tawjariba plan sing ado loina kairami mathangi sinda police nupi aduna champak amadi gopi da yamna thina cherami nakhoi ni ne hero saningbadagi akoina tawba plan se loina kaire haiduna masigi matungda police nupi aduna makoi ni gi maming hanglaki gopi na hairei mag maming di saklin mustaq kawi adubu champak ti mahaki pakistani maming do kawkhre maram aduna gopi da munna yengduna lerami gopi na su champak na mahaki pakistani maming do kawkhre haba khangi maram aduna champak नमागी ममिंग निंगसिंगनबगिदमक्ता क्रिकेट सानबगी एक्टिंग तौरमी ममैदा चंपक नमागी ममिंग यामना वाना निंगसिंगलब मतुंगदा मागी ममिंग अब्दुल रजा कवी हायना हायरखी मखोय अनिगी मतौ अदुदा चिंगनारबा ऑफिसर अदुना नखोय अनिगी डॉक्यूमेंट पुथोरउ हायना हायरखी अदुबो लायबक फबदी तंजासिदा अतोपा पुलिस ऑफिसर अमा लाक्तुना गोपी अमदी चंपकता वाहंग पाहंग तौरिबा पुलिस नुपी अदुदा हेड ऑफिस दगी फोन अमा लाक्ले हायदुना फोन अमा पिरखी नुपी अदुना फोन वारी सानरिंगे तंजासि लौदुना चंपक अमदी गोपी मफम अदुदगी तुमिना चेलखी मथंगी सिंदा चंपक अमदी गोपी मचानुपीना लेरिबा रेन अदु यौरखी मखोयना मफम अदु यौसिलक्पा मतमदा मचानुपीना मखोय अनिबु ngaiduna लेरमी मथंगी सिंदा चंपक अमदी गोपी मचानुपीना लेरिबा बरागी का अदुदा चंगलखी मखोय उहुमना बरागी का अदु येंगना तारिकाना हायरखी बबलू काकागदी वारी सानरबरा मचानुपीना पाखतनबा हायदुना बबलू दी फोन नंबर अमा सिनग्रे वारी दी सानरबनी हायना खुमलखी मसिगी मतुंगदा चंपकना मचानुपीदा हंगलई अखोयगी कादी करमबदो ओइगदोरिबनो मचानुपीना हायरई मसिदी छात्रसिंगना लेगदबा बरागी कानी मफम मसिदा आई नतबा अतोप फोरेन की छात्र खरसु बरा लौदुना पुन्ना लेमिनरेबनी मरम मदुना छात्र नतबा बाबा मदे काकादे मफम असिदा लेबे यारोय कोइना लेदिबा असिगे हे अपोजिट कोली कोबा नुपी अमा लेबिनी मागी का बरा खर सानबनी मंगोंदा हाइनरगा का अमा लौदुना मखोयगी बरा का अदुदा लेरो मसिगी मतुंगदा चंपकना गोपी नंग चतुना कोलीदा हाइनरुरो मखोयगी बरा का अदु लौननबा वारी सानरुरो मथंगी सिंदा गोपीना कोलीगी मेमदा लाखी महांगना कोलीगी इमुंगदा चंगलक्पा मतमदा कोली हारिबा नुपी अदुगा ngasai मखोय अनिना एयरपोर्ट थिंगनखिबा पुलिस नुपी अदुगा फोटो कामिनबा फोटो अमा चावना थेतुना लेरमी गोपीना कोलीदा इंगंगंगना हंगई नंगा फोटो कामिनरिबा नुपी से नंगी युमदा बरा लौदुना लेबा नुपीरा कोलीना हायरई करम्बा मीना मागी बरादा लेबा मीगा फोटो कामिनबा याबुगे गादा सिदि फोटो सिदा यावरिबसे आइगी चानुपीनी वाहै से ताबा मतमदा गोपीदी ममित मना चप युंखरे मफम अदुदगी यामना थुना चेंथोखी मथंगी सिंदा गोपीना चंपकी मनाक्ता चेलक्तुना मफम असिदा अखोय लेबे यारारोय ngasai अखोयबु फागे तोरकपा पुलिस नुपीदो कोली हारिबा नुपीदुगी मचा ओरमे मथंगी सिंदा चंपकना वाखल ngha खल्लबा मतुंगदा मचा नुपीदा हायरई तारिका नंगना लेरिबा मफमसे इपा पामदे अतोप लमदगी लाक्पा छात्र छात्रीसिंग अदुगा लेमिनबदो इपा पामदे मरम अदुना मफम असिनतबा अतोप मफम अमदा का बरा लौदुना अखोय पुना लेमिनरुरसि मरम अदुना नंगी चननबा पोचे योमसिलुरो तारिकाना नोकलदुना हायरई कमायना चत्तुनो आईडी का बरा पीखिबदा ngairi चंपकना मो हायरई का बरा अदुगिदी केसु खलुनु नंगना का बरा पिथोखिबदो आई पैसा ngakतनी पैसा अदुदी आइना मुक तालागा लोरे मदुगी सुमथक्ता आइंगोंदा पैसा मयाम अमा लेरी चाना पैसा गी दमक्ता केसु खलुनु तारिकान हायरई का बरा से बाबागी पैसा दगी पीखिबा नते आइना मफम असिदा पार्ट टाइम जॉब अमा तौदुना आइना तांजबा पैसा अदुदगी का बरा से पीखिबनी मचानुपीगी वाहै से ताबा मतमदा चंपक अंगकपना लोइखरे मरम अदुना सौरभ तौरदुना हायरई नंग मफम असिदा थबक तौबा लाक्लिबरा नत्रगना लाइरिक तंबा लाक्लिबरा
ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯍꯥꯛꯅ ꯊꯕꯛ ꯇꯧꯔꯤꯕꯗꯣ? ꯇꯥꯔꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯀꯣꯂꯦꯖ ꯍꯧꯒꯗꯕ ꯊꯥ 2-3 ꯋꯥꯠꯂꯤ꯫ ꯊꯥ 2-3 ꯑꯁꯤꯗ ꯑꯩꯅ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕ ꯈꯔ ꯇꯧꯗꯨꯅ ꯑꯩꯒꯤ ꯀꯣꯂꯦꯖꯀꯤ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯃꯗꯤ ꯑꯦꯗꯃꯤꯁꯟ ꯐꯤ ꯇꯥꯟꯁꯤꯟꯕꯗ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯉꯝꯖꯕ ꯄꯥꯔꯠ ꯇꯥꯏꯝ ꯖꯣꯕꯁꯤꯡ ꯑꯁꯤ ꯇꯧꯗꯨꯅ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇ꯭ꯌꯨꯁꯟ ꯐꯤ ꯑꯃꯗꯤ ꯀꯣꯂꯦꯖ ꯐꯤꯁꯤꯡ ꯄꯨꯊꯣꯛꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯕꯕꯥꯗ ꯇꯞꯅ ꯇꯞꯅ ꯂꯣꯏꯅ ꯁꯤꯡꯉꯛꯀꯅꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯝꯄꯛꯇꯤ ꯏꯉꯛ-ꯉꯛꯈ꯭ꯔꯦ꯫ ꯇꯥꯔꯤꯀꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯑꯩꯒꯤ ꯄꯩꯁꯥ ꯁꯤꯡꯉꯛꯄꯒ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯑꯩꯅ ꯍꯣꯠꯅꯖꯗꯨꯅ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯗꯣꯝ ꯑꯣꯏꯅ ꯂꯦꯞꯄ ꯉꯝꯖꯅꯕ ꯍꯣꯠꯅꯖꯔꯤꯕꯁꯦ ꯃꯁꯤꯗ ꯕꯕꯥꯅ ꯍꯦꯟꯅ ꯑꯩꯒꯤ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯅꯕ ꯍꯣꯠꯅꯖꯕ ꯃꯇꯝꯗ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯈꯪꯗꯕ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯆꯪꯈꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯃꯆꯥꯗꯒꯤ ꯂꯧꯕ ꯃꯄꯥ ꯑꯃ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ? ꯆꯝꯄꯛꯇꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯪꯒꯤ ꯐꯤꯔꯣꯜ ꯌꯣꯝꯁꯜꯂꯣ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯅꯅꯕ ꯇꯧꯁꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯔꯤꯀꯥꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗ ꯕꯕꯥꯅ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯅꯪꯉꯣꯟꯗ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯋꯥ ꯂꯩꯇꯦ ꯑꯗꯨꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯅꯇꯣꯝꯗ ꯑꯍꯜ ꯂꯃꯟꯅ ꯌꯦꯡꯁꯤꯟꯕ ꯌꯥꯎꯗꯅ ꯐ꯭ꯔꯤꯗ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯤꯡꯕ ꯑꯁꯦ ꯑꯩꯅꯗꯤ ꯄꯥꯝꯗꯦ꯫ ꯏꯄꯥꯅ ꯄꯥꯝꯕꯗꯤ ꯅꯪ ꯀꯣꯂꯦꯖꯇ ꯑꯦꯗꯃꯤꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯣꯂꯦꯖꯀꯤ ꯍꯣꯁꯇꯦꯜ ꯑꯃꯗ ꯑꯐꯕ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯅꯥꯏꯅ ꯍꯧꯔꯛꯄ ꯃꯆꯥ ꯃꯁꯨ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯍꯧꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯑꯩꯒ ꯍꯣꯁꯇꯦꯜ ꯂꯩꯃꯤꯟꯅꯒꯗꯕ ꯃꯤ ꯊꯤꯕꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯥ ꯊꯤꯕꯒꯨꯝꯅ ꯏꯃꯨꯡ ꯃꯅꯨꯡ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯨꯞꯊꯅ ꯌꯦꯡꯉꯒ ꯊꯤꯒꯗ꯭ꯔꯥ? ꯆꯝꯄꯛꯁꯨ ꯁꯥꯎꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯍꯥꯛꯄꯨ ꯄꯣꯛꯂꯤꯕ ꯅꯄꯥ ꯑꯩꯉꯣꯟꯗ ꯑꯈꯪ ꯑꯍꯩ ꯁꯥꯗꯨꯅ ꯋꯥ ꯃꯊꯛꯇ ꯉꯥꯡꯉꯛꯀꯅꯨ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕꯁꯦ ꯅꯉꯣꯟꯗꯒꯤꯗꯤ ꯑꯩꯅ ꯍꯦꯟꯅ ꯎꯔꯕꯅꯤ꯫ ꯇꯥꯔꯤꯀꯥꯁꯨ ꯈꯟꯊꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯕꯕꯥ ꯅꯪꯅ ꯁꯪꯁꯥꯔ ꯃꯌꯥꯝ ꯑꯃ ꯎꯔꯦ ꯍꯥꯏꯔꯤꯕꯗꯣ ꯃꯗꯨꯗꯤ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯕ ꯍꯪꯉꯣꯏꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯟꯖꯕꯗꯣ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯆꯝꯄꯛꯁꯨ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯠꯇ ꯑꯩꯈꯣꯏꯁꯦ ꯒꯨꯍꯥ ꯃꯅꯨꯡꯗ ꯂꯩꯕ ꯍꯪꯉꯣꯏꯒꯨꯝꯅ ꯎꯕ꯭ꯔꯥ? ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯗꯤ ꯕꯕꯥ ꯅꯪꯅ ꯎꯗꯩꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒ ꯆꯥꯟꯅꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯈꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯤ ꯆꯥꯎꯈꯠꯂꯕ ꯏꯪꯂꯦꯟꯗꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯊꯥꯏꯅ ꯎꯗꯩꯄꯨꯔꯗ ꯂꯩꯔꯤꯉꯩꯗ ꯆꯥꯎꯈꯠꯇꯕ ꯃꯐꯝꯗ ꯂꯩꯔꯤꯉꯩꯗ ꯈꯟꯈꯤꯕ ꯋꯥꯈꯜ ꯈꯟꯈꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒꯨꯝꯅꯗꯤ ꯈꯟꯕ ꯌꯥꯔꯔꯣꯏ꯫ ꯎꯗꯩꯄꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯗꯤ ꯅꯨꯄꯤꯁꯤꯡꯕꯨ ꯏꯃꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤꯕꯨ ꯅꯝꯊꯗꯨꯅ ꯊꯝꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯏꯪꯂꯦꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯇꯧꯅꯤꯡꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯕꯒꯤ ꯐ꯭रीडꯝ ꯑꯗꯨ ꯐꯪꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯐꯪꯂꯤꯕ ꯐ꯭रीडꯝ ꯑꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯡꯍꯟꯕ ꯄꯥꯝꯗꯦ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯇꯥꯟꯖꯕ ꯄꯩꯁꯥꯅ ꯑꯩꯒꯤ ꯀꯥ ꯕꯔꯥ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣ ꯍꯥꯏꯅꯅꯕ ꯅꯪꯒꯤ ꯅꯐꯝꯗ ꯍꯛ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯣꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯂꯟꯗꯟꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯏꯃꯨꯡꯗꯒꯤ ꯇꯝꯂꯛꯈꯤꯕ ꯊꯛꯁꯤ ꯈꯥꯁꯤ ꯄꯨꯝꯅꯃꯛ ꯀꯥꯎꯔꯕ꯭ꯔꯥ? ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕꯗꯣ ꯅꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯄꯥꯅꯤꯅꯦ꯫ ꯅꯪꯒꯤ ꯅꯄꯥꯅ ꯅꯪꯒꯤꯗꯃꯛꯇ ꯀꯌꯥꯝ ꯈꯟꯖꯩ ꯍꯥꯏꯕ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯐꯤ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯊꯨꯞꯂꯤꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯆꯥ ꯂꯣꯟꯕꯤꯔꯤꯕꯅꯤ ꯅꯪꯒꯤ ꯁꯥꯏꯀꯜ ꯍꯦꯛ ꯌꯥꯔꯛꯇꯕ ꯃꯇꯝꯗꯁꯨ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯁꯦꯝꯈꯤꯕꯅꯤ ꯅꯪꯅ ꯍꯦꯛ ꯄꯣꯠ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯄꯥꯅ ꯈꯨꯗꯛꯇ ꯂꯩꯗꯨꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯜꯂꯛꯈꯤꯕꯅꯤ꯫ ꯇꯥꯔꯤꯀꯥꯅ ꯑꯃꯨꯛ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯕꯤꯌꯨ ꯍꯥꯏꯈꯤꯕꯗꯤ ꯅꯠꯇꯦꯗꯅ ꯃꯍꯥꯛꯅ ꯃꯁꯥꯅ ꯄꯥꯝꯖꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅꯗꯤ ꯃꯉꯣꯟꯗ ꯇꯧ ꯍꯥꯏꯈꯤꯗꯦ꯫ ꯕꯕꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯩꯒꯤ ꯊꯕꯛ ꯐꯥꯎꯕ ꯊꯤꯗꯨꯅ ꯄꯩꯁꯥ तानꯕ ꯉꯝꯖꯔꯕꯅꯤ꯫ ꯕꯕꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯩ ꯏꯇꯣꯝꯗ ꯍꯤꯡꯕ ꯉꯝꯂꯒꯅꯤ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯕꯕꯥꯅ ꯑꯩꯕꯨ एयरपोर्ट हुंदोꯛꯂꯝꯂꯒ ꯃꯍꯥꯛ ꯃꯇꯣꯝꯗ ꯏꯟꯗꯤꯌꯥꯗ ꯍꯟꯈꯤꯕꯅꯤ ꯐꯣꯟ ꯑꯃ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯇꯧꯔꯛꯈꯤꯗꯕꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯣꯄꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ एयरपोर्टꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯦꯡꯅꯩ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯈꯪꯕ꯭ꯔꯥ? ꯇꯟꯖꯥ ꯑꯁꯤꯗ ꯆꯝꯄꯛꯅ ꯒꯣꯄꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯒꯅꯨ ꯍꯥꯏꯗꯨꯅ ꯒꯣꯄꯤꯅ ꯍꯥꯏꯒꯦ ꯇꯧꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯍꯜꯂꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯃꯃꯜ ꯑꯃꯗꯤ ꯂꯩ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯟꯗꯛꯇ ꯅꯧꯅ ꯐꯪꯖꯔꯤꯕ ꯅꯍꯥꯛꯀꯤ ꯐ꯭रीडꯝ ꯑꯗꯣ ꯑꯗꯨꯝ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯕ ꯌꯥꯒꯅꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯉꯣꯟꯗ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯁꯨ ꯑꯣꯏꯗ꯭ꯔꯕꯅꯤ ꯏꯕꯥꯅꯤꯒꯤ ꯃꯔꯤ ꯇꯠꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯒꯣꯄꯤꯅ ꯈꯥꯝꯖꯩ ꯆꯝꯄꯛ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯑꯉꯥꯡꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯥ? ꯃꯍꯥꯛꯅ ꯐꯅ ꯈꯥꯝꯂꯕꯁꯨ ꯆꯝꯄꯛꯅ ꯀꯩꯝꯇ ꯇꯥꯔꯝꯗꯦ ꯀꯥ ꯑꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤ꯫ ꯆꯝꯄꯛꯅ ꯆꯠꯂꯝꯗꯥꯏꯗ ꯒꯣꯄꯤꯗ ꯍꯥꯏꯔꯛꯏ ꯃꯥꯅ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯖꯁꯅꯨ ꯑꯩꯈꯣꯏꯗꯤ ꯃꯥꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯝꯃꯒ ꯏꯟꯗꯤꯌꯥꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯗꯕꯅꯤ꯫ ꯒꯣꯄꯤꯗꯤ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯔꯦ ꯏꯉꯥꯎ ꯉꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯄꯥꯅꯆꯥꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯇꯥꯔꯤꯀꯥꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ꯫ ꯒꯣꯄꯤꯅ ꯆꯝꯄꯛꯇ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯑꯉꯥꯡꯗꯕꯨ ꯑꯗꯨ ꯀꯟꯕ ꯋꯥꯍꯩ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯆꯝꯄꯛꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯒ꯭ꯌꯥꯟ ꯁꯨꯡꯇꯥ ꯇꯥꯗ꯭ꯔꯤꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯤꯕ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯏꯕꯥꯅꯤꯕꯨ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯏꯕꯥꯅꯤꯕꯨ ꯁꯣꯏꯗꯅ ꯐꯥꯒꯦ ꯍꯥꯏꯔꯛꯀꯅꯤ
मसीगिजु मथक्ता तारिकासे इबानीगी इचानी हेक खंगलकपा मतमदा तारिकासु यावना फागे हायरकनी इबानीबुदी फरे इबानीगी थोकपा अदुम तौखिबा यागनी अदुबु इचानुपी तारिकादी महाक करी ओइहौगनी माना अंगांग ओइरिङैदगी लंदनदा लाइरिक तंबगी सागचरीबा महाकी मंगलान अदुना कायखिबा मतमदा मा करी ओइगनी हायबा आई खनफम खंगदे इचानुपीना सागचरीबा मंगलान अदु कायदनबगीदमक्ता इचानुपीगी मफमदगी यारिबा मखै लापना लैबा असिना इचानुपीगी अफबा ओइगदोरिबनी चंपककी वाहैसिंग असे तारबा मतुंगदा गोपीना हायरई इबेमा तारिकादी थवाय यामना नुंगायरमौरको मथंगी सिंदा चंपक अमदी गोपी युमथोंग खुदिंग चतुना मखोय अनिना लैननबा बरागी का अमा थिरमी अदुबु कनामचनदी मखोय अनिबु लहनबिरमदे तारिकासु ममानबा मयाम पुलिबा अदु यावरमदे मसा मतुमता मथवाय नुंगायतना फमदुना लैरमी मथंगी सिंदा चंपक अमदी गोपी मखोय अनिना लैननबा का बरा अमदी फंगले अदुबु युमबु अदुनदी मखोय अनिबु हप्ता अमदगी हेना लैबा यारोय हायदुना हायरखी हप्ता अमगी मतुंगदा चंपक अमदी गोपी युम अदुदगी तांथोरखी मखोय अनि अमु हना लैफम चाफम लैतबा मी हायबदो ओइरे मथंगी सिंदा चंपक अमदी गोपी मखोय अनिना हायनै चंपकना सिटीजनशिप फंगनबो हनाबा मतमदा बबलूदा पिसनखिबा पैसा तंखाय अदु बबलूदगी लौथोकनबा तौसि हायदुना अदुबु मखोय अनिदी बबलू कदायदा लैखिबगे हायबदु पाव फावनाखिदबना मरम ओइदुना थिफम खंखिद्रबनी मरम अदुना अरोयबा पांबाय ओइना पुलिस स्टेशन दा चतुना बबलू मांखरे हायदुना केस अमा थांगतुना बबलूबु थिहलसी हायना वारेमनाखी मथंगी सिंदा पुलिस स्टेशन नि चंपक अमदी गोपी इंगाव गाव खैखोय चलमी कदायदा चलगा रिपोर्ट तौगनी हायबा खंगदुना गावना दुना लेरिङै तंजा दुदा कोलीगी मचानपी पुलिस ऑफिसर अदु अमुक थेंगनरे मथंगी सिंदा कोलीगी मचानपीना चंपक अमदी गोपी मखोय अनिबु मागी कादा पुसिलगा मखोय अनिना थांगतके हायदुना लाक्लिबा केस अदुगी मतंगदा वारी सानरमी कोलीगी मचानपीना मखोयगी ममानबा बबलूगी आईडी कार्ड पिरओ हायदुना हायरखी मसीगी मतुंगदा कोलीगी मचानपीना बबलूगी मरमदा महाकी कंप्यूटरदा ओइथि थिरमी अदुगा हायरई नोयगी नमानबा बबलू हायरिबा नुपा अदुदी मफम असिदा गुंडा तौबदा ममिंग लैरबा बबलू बाय हायना खंगनबा नुपा अदुनी महाकी हौजिक हौजिक जेलदा लैरी पाव असि ताबा मतमदा चंपक अमदी गोपी ngakpagi ngamkhai laikide कोलीगी मचानपीना हायरई नखोयगी नमानबसे जेलदगी लौथोके हायबा तारबदी बेलदा लौथोनबगी दमक्ता लुपा लाख 3 पिरमगा महाकु जेलदगी लौथोकपा यागनी मथंगी सिंदा बबलूना जेलदगी थोलकपा मतमदा जेलगी मपानदा चंपक लेपतुना लेरमिबा अदु उबदा बबलू तुमिन माय लेथोक्तुना बबलू थेंगनदनबा चेनखी अदुबु मरायबक थेबदी महाकु गोपीना फारमी मसी मतुंगदा चंपक अमदी गोपी मखोय अनिना बबलूबु मंगा संपायदुना मखोयगी पैसा अदु पिरओ पैसा कायदा लै हायना हंगलखी गोपीना सु पाखतपे केबे पैसा सिंग अदु मागी मेमदा लेहेवी हायना हायरखी मथंगी सिंदा चंपक गोपी अमदी बबलू मखोय हुम बबलूगी मयिमदा यौरखी मयिमदा चंगलमदाय मतमदा बबलूना ममित्तगी मपि चिंथरदुना हायरखी नखोय अनिना आइबु फुगे हायरबसु नखुत पेननबा फुरो नखोयगी पैसा सिंग अदु आइगी फमदा अमता लैत्रे नखोय अनिगी पैसा खता नते आइगिनि हायबदा मफम असिदा केमता लैते आइखोयगी इमुंग मनुंग असे नखोयगी नतैमा अदुना पार्ट टाइम जॉब खरा तौरगा चाना थंगनबा लांगलगा हिंगलिबा ngaktani मथंगी सिंदा चंपक अमदी गोपी बबलूगी इमुंगदा चंगलखी अदुबु बबलूगी मयुम अदुदी यामना फिबम सोक्लमे इमुंगी फंगलांग खुदिंग मची मची नोंग युकिबगी कोफाय कासिलमे मखोयगी इमुंग अदुदा फिबम साबा तरु तनानबा पोट अमा फावबा लेरमदे मथंगी सिंदा बबलूना चंपक अमदी गोपीदा थमो सोना वारी लिरई आइना मफम असिदा लेबा गेंग खुपु अमदगी पैसा खरा पुरुई अदुबु आइनादी थबक तौदबनिना पैसा सिंग अदो सिंगदोकपा ngamlamde गेंग खुपु अदुना पैसा सिंगदबगी दमक्ता आइबु हाननबा कोतान तानरखी मतम अदुदनी चंपक नंगना फोन तौरक्तुना आइबु इंडियादा लाउ हायरखिबदो नंगोंदगी पैसा सिंग अदो लौरगा आइना गेंग खुपु अदुदा पैसा सिंग अदो पिथोखरे अदुगा आइगी थवाय असे हिंगौरिबनी चंपक ना हायरई मफम असिदा असुकवाना हिंगदबगी सरुकपुदी नहा इंडियादा हलकपदी करी कायबगे बबलूना हायरई चौखटपा लमदा लैरुरबा मतुंगदा इंडियादा अमुक हलकपा हायबसे यामना अरुबा वाफम अमनी इंडियादा लेहौरिबा अखोयगी मरी मता सिंगना आइदी इंग्लैंड लेरबनी पैसा यामना पायरबनी हायना खल्लिबनी मरम अदुना आइना इंडियादा हलकपा मतमदा मखोय मयामगी ममांगदा उननबा पैसा मयाम पुरक्तबा तारबदी मखोयना आइबु मी ओइना मिथानारोय मतम अदुदा आइ कयाम चोपा इकायबा नंगनी नहांगना खंगलबरा माकी नुंगाइतबा वारी सिंग असे तारबा मतुंगदा चंपकना मंगोंदा यावजबा पैसा लोइनमक लौथोक्तुना बबलूदा पिरमी चंपककी मबुकचेल चावा मतौ असिदा थमोय पेंजरबा बबलूना ममितगी मपि ताबा मखै चंपकता नुंसिना कोलमी अदुगा हायरई तारिकागी एमिशनगी दमक्तदी कैसु खलुरगनु महांगना थोकपा ngamnanaba honarage harakhi mathangi sinda champak amadi gopi makhoi ani na leinanabagi damakta tarikana leiriba yumadugi hek mayoknabada abara ama lauduna lerami champak na mahaki thonawdagi dorvin nama thanduna achanupi ne leiriba hostel aduda achanupi ne kari kari tawri haibadu dorvin thanduna yengduna lerami mahakna yengliba adusu mahaki machanupi tarikana loina urami tarikana phone toksilakuna champak ta harai nangna yenglibado kanadano kari maramgi damakta yenglaklibano champak na harai nangonda yengjaba nate london se yamna phajai maramaduna yenglibani tarikana su london phajabagi yengbo orabadi london se penaba yenghoro haiduna makhoigi thongnawgi curtain adu khomjinki champak na machanupi bu lamna lamna senajaramba machanupi na kari toribagi haibadu lamna yengchinjaramba adusu uba phangkidre
Tarikana chatpa mafam khudingi champakna matung inaduna machanapi bu question senaduna chatli machanapi tarikana lakadaba lambi khalaga champakna mahaki phuri khawdi yariba paisa lokthokduna lambi duda thadarami adubu champakna toriba kadara dudi tarikana su khanglami maramaduna paisa sing adu khullaga champakta pirakhi aduga harai Mr. Champak lambi da asumna pochai chakhaiduna langthoklambase chana de haiduna paisa sing adu champakta amu pisalami somdana babluna tarika gi admission phangnanabagi damakta Truffaut University da thabak toba professor khuding chatchatuna unarami professor sing adu da tarika सर्टिफिकेट सिंग उतुना तारिका की एडमिशन फंगननबगी दमकता यामना कन्ना हाइजरमी अदुबु ऑफिसर सिंग अदुनदी महांगना हाइरबा वासिंग अदो थवैना अमता ताबिरमदे असोमदना चंपक अमदी गोपी मखोय अनिना पाकता फमलिंगे मतम अमदा कोलीगा मखोय हुम थेंगनखी मिरम अदुदा इंडिया मचा मखोय हुम थेंगनबा अदुदा मखोय हुम पुंदुना नुंगाय नुंगायरबा वारी कया साखी मखोय हुम यामना लुना तिनबा ममानबा हाइबदो ओइखी बबलुदा नते चंपक अमदी गोपी मखोय अनिसु यूनिवर्सिटी दा लागलगा यूनिवर्सिटी दुदा एडमिशन फंगननबा कोचेन चेंदुना होनजरमी चंपक अमदी गोपीना अलापदा फमदुना ममानबी मयामगा नुंगाइना वारी साजरिबी महाकी मचा अदुसु उरखी अदुबु चंपकीदे लापना येंबा नतनदी मचानपी मनाक्ता चंगबा फावबा ngamkhide mathangi sinda tarikana mahaki thongnawda khanjaliba curtain sing adu hangdoktuna mapana mabu ngasisu senaribara haiduna mapana leriba ka aduda yenglakhi adubu ngasidi mahaki mapana thongnawda leptuna mahapu senaduna leramdre tarika mapa uba phanglaktabada mahak wakhan kharadi nungakhide mathangi sinda champak gopi amadi koli makhoi hum punna chak chaminaduna koli gi memda punna leminarami makhoi humna chak chaminaduna leringe matamasida koli gi machanupi police adusu lakhi Kolegi machanapina kolida harai ma kari maramgi damakta nahakna masaksu phajana khangnadaba sakhangdaba singasibu imungda kauchinduna chak chaminariba makhoiga punduna leriba kari maramgi no kolina machanapida harai nangna mafam asida nanggi asangma matamda nongma phadok yum asida laklaga aina toba thabakchingda nangna yengchiliba kari maramgi no ngasi nangna yum asida laklibase kari maramgi no Kolegi machanapina harai hayeng se nangi birthday ni adubu aidi hayeng thabak khara chingani thabak aruba amalai maram maduna ngasi oina nangi birthday gi gift ama pige haiduna lakpani kolina harai phare adu erabadi nangna pigedaba piramo aduga mafam asi thadokna chakro nang leiba maramna imanaba singase phajana aiga wari chanaba yadre kolegi machanapina harai nahaki namanaba sakhangdaba singasina aingondagi hena lurabra kolina mo harai nangna di aise marueba mini haina khanbagira aigi birthday da matam kitang baw kaithokpa ngamdabadagi hayeng tawgadaba thaba adugi damakta ngasi aingonda gift piba lakliba ngasi ngaidragasu tha amagi mamangda nangi asangba matamda aingonda birthday wish piramba kari kaibage masigi matungda machanapina yamna sauna mahana purakliba gift ado piraduna mamada harai pamagana lawro pamdragana langtho hairamaga yamna sauna mafam adudagi chatki mathangi sinda champak amadi gopi makhoi anina koligi birthday gi damakta gift ama puduna koligi memda lakhi adubu doorbell thinluba matamdadi kanamtana khumlakhide makhoi anina thong aduda pakthaduna yengluba matamdadi kolidi imungda wanthaduna taribadu urakhi masigi matungda champak amadi koli makhoi anina thong adu thugaiduna imungda changlakhi adubu makhoina thong adu thugaiba matamda imung aduda leiriba security system ajuna alert ama koligi machanapigi gi phone da thakhi koligi machanapina makhoigi imungda kari thokliba ke haibadu CCTV camera gi khuthangda yenglami CCTV camera da champak amadi copy makhoi anina koligi mayim thong thugaiduna changlakpa aduga kolibu imungdagi carpet amana yomsinduna mapanda puthokhiba adu urami madu urubada koligi machanapidi pakhatpana loikhre sakhangdaba champak amadi copy makhoi anina mahaki mama kolibu phajuna pukre hana khalami maramaduna koligi machanapina police mayam puduna champak amadi gopi bu phana nabagi damakta mayim tamna lakhi asomdana champak amadi gopi makhoi anina imungda gyan mangduna wanthaduna leramleba kolibu mapanda puthoroktuna gari ama khamlaga mahakku hospital da punanaba thawang torami koligi machanpi adunasu mamabu puduna chakiba gari aduda koitan tanarakhi asomdana gopina hospital yoraba matamda hospital mapanda leptuna leringe tanja sida koligi machanpi chensilaktuna mabu lemaide inthurami aduga phajalami koligi machanpina harai huran banoi ani ngasidi aina phare do nahake partner amadudi kalaida lekhrabage gopina yamna sauna harai ekhoi ani gi maramda hangbagi mahuta namado kamdori bage haiduna doctor manakte tuna wari chanarucho mathangi sinda hospital ka aduda koli gyan mangduna hospital bed amada lerami koli bu yengliba doctor aduna mahaki machanpida harai nakhoi gi namase bp low erakpadagi gyan mangduna wanthaduna tamkuine lemaida taraga lerami hai adubu namase nakhoina matam chana hospital asida purakpado madunani namagi mathwai kanba ngamhauri base mathangi sinda koligi ka mapanda mahaki machanpi champak amadi gopi makhoi hum phamina duna lerami koligi machanpina champak amadi gopi da makhoi da lana khalure mahakpu amta ngapi wa haina hairakhi champak na hairai nangna lale haiga doribado ekhoi da nate nahaki namada haiga dabani nahaki namase hana dagi hauna heart attack tawbagi problem
ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇꯅꯣ ꯅꯃꯥꯒ ꯅꯪꯒ ꯂꯩꯃꯤꯟꯅꯗ꯭ꯔꯤꯕꯁꯦ ꯑꯁꯣꯟꯃꯤ ꯅꯃꯥ ꯑꯁꯤꯕꯨ ꯃꯇꯣꯝꯗ ꯊꯥꯗꯣꯛꯇꯨꯅ ꯊꯝꯂꯤꯕꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯍꯤ 19 ꯁꯨꯔꯛꯄꯗꯒꯤ ꯑꯩ ꯏꯇꯣꯝꯗ ꯂꯩꯔꯛꯂꯦ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯃꯥꯗ ꯑꯩꯅ ꯕꯔꯗꯟ ꯑꯣꯏꯕ ꯄꯥꯝꯗꯦ ꯏꯃꯥꯗ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯕ ꯄꯥꯝꯗꯦ ꯏꯁꯥ ꯏꯇꯣꯝꯗ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯄꯥꯝꯃꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯅꯕ ꯍꯣꯠꯅꯖꯔꯤꯕꯗꯣ ꯃꯗꯨꯗꯤ ꯐꯩ ꯑꯗꯨꯕꯨ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤꯕ ꯅꯍꯥꯛꯀꯤ ꯅꯃꯥ ꯅꯄꯥ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯐꯠꯇꯦꯗꯅ ꯅꯃꯥ ꯅꯄꯥꯅ ꯅꯈꯣꯏꯕꯨ ꯗꯔꯀꯥꯔ ꯇꯥꯕ ꯃꯇꯝꯗ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯅꯄꯥꯒꯤ ꯃꯇꯦꯡ ꯀꯅꯥꯅ ꯄꯥꯡꯕꯤꯒꯗꯧꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯈꯠꯄꯒꯤ ꯃꯇꯧ ꯇꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯆꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯂꯣꯏꯅ ꯀꯥꯎꯅꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯗ ꯅꯨꯡꯁꯤꯕ ꯋꯥꯠꯂꯛꯂꯦ ꯃꯃꯥ ꯃꯄꯥꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯆꯠꯅꯈ꯭ꯔꯦ ꯃꯃꯥ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯔꯤꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯗꯨꯅ ꯗꯔꯀꯥꯔ ꯇꯥꯔꯛꯄ ꯃꯇꯝ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯣꯛꯆꯕ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯃꯆꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯅꯠꯇꯕ ꯑꯝꯇ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯄꯥꯝꯗꯦ ꯆꯝꯄꯛ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯃꯥꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯣ ꯃꯍꯥꯛꯅꯁꯨ ꯄꯥꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯃꯇꯣꯝꯗ ꯃꯔꯣꯝꯗꯣꯝ ꯂꯦꯞꯄ ꯉꯝꯖꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯕ ꯑꯗꯣ ꯃꯍꯥꯛꯅꯗꯤ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯆꯝꯄꯛꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗꯁꯨ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯋꯥ ꯀꯩꯝꯇ ꯍꯥꯏꯔꯝꯗꯦ ꯃꯍꯥꯛꯇꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯑꯁꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯅꯔꯕ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕꯗꯣ ꯃꯗꯨ ꯆꯨꯝꯃꯤ ꯑꯩꯈꯣꯏ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯇꯧꯕꯅꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯕꯅꯤ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯗꯒꯤ ꯇꯧꯅꯤꯡꯗ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯩꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯡꯁꯤꯅ ꯌꯣꯛꯆꯔꯛꯂꯤꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯗꯣ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯥꯏꯗꯨꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯣ ꯃꯐꯝ ꯑꯁꯤꯗ ꯊꯥꯗꯣꯛꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕꯒꯤꯗꯃꯛꯇ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯆꯝꯄꯛ ꯒꯣꯄꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯀꯣꯂꯤꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯅ ꯕꯕ꯭ꯂꯨꯅ ꯇꯥꯔꯤꯀꯥꯕꯨ ꯑꯦꯗꯃꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯥꯝꯕꯩ ꯀꯌꯥ ꯑꯃ ꯊꯤꯔꯝꯃꯤ ꯑꯗꯨꯕु ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯃꯈꯛꯇ ꯉꯥꯏꯁꯜꯂꯛꯂꯦ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯗꯣꯅꯦꯁꯟ ꯇꯧꯔꯒ ꯑꯦꯗꯃꯤꯁꯟꯒꯤ ꯁꯤꯠ ꯑꯃ ꯂꯧꯕ ꯑꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯐꯪꯁꯟ ꯑꯃ ꯁꯤꯜꯂꯤꯕꯗꯣ ꯕꯕ꯭ꯂꯨꯅꯁꯨ ꯈꯪꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯐꯪꯁꯟ ꯑꯗꯨꯒꯤ ꯇꯤꯀꯦꯠ ꯑꯃ ꯕꯕ꯭ꯂꯨꯅ ꯀꯗꯔ ꯐꯗꯔ ꯇꯧꯁꯤꯟꯅꯗꯨꯅ ꯒꯣꯄꯤ ꯑꯃꯗꯤ ꯆꯝꯄꯛꯀꯤꯗꯃꯛꯇ ꯂꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯐꯪꯁꯟ ꯅꯨꯃꯤꯠꯅꯤ ꯐꯪꯁꯟ ꯃꯐꯝ ꯑꯗꯨꯗ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯕꯕ꯭ꯂꯨ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯈꯤ ꯐꯪꯁꯟ ꯑꯗꯨ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯅꯥꯟꯕ ꯐꯤꯔꯣꯟ ꯐꯖꯕ ꯁꯦꯠꯇꯨꯅ ꯄꯩꯁꯥ ꯄꯥꯏꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯁꯥꯗꯨꯅ ꯂꯥꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯪꯁꯟ ꯑꯗꯨ ꯍꯧꯔꯛꯂꯦ ꯐꯪꯁꯟ ꯑꯗꯨ ꯍꯧꯔꯛꯄ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯒꯤ ꯁ꯭ꯇꯥꯐ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯔꯤꯄꯦꯌꯔꯤꯡ ꯇꯧꯔꯛꯇꯕ ꯑꯃꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯗ ꯁꯪꯂꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯁꯤꯗꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤꯕꯨ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯗꯣꯅꯦꯁꯟ ꯈꯔ ꯗꯔꯀꯥꯔ ꯇꯥꯏ ꯗꯣꯅꯦꯁꯟꯒꯤ ꯃꯃꯜ ꯑꯁꯤ ꯂꯨꯄꯥ ꯂꯥꯛ 50ꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯨꯄꯥ ꯂꯥꯛ 50 ꯗꯣꯅꯦꯁꯟ ꯇꯧꯕꯤꯒꯗꯕ ꯃꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ ꯐꯪꯁꯟ ꯑꯗꯨꯗ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯗꯣꯅꯦꯁꯟ ꯃꯌꯥꯝ ꯇꯧꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗ ꯑꯦꯗꯃꯤꯁꯟ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯅꯤꯂꯥꯝ ꯂꯥꯎꯕꯒꯤ ꯐꯪꯁꯟ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯗꯣꯅꯦꯁꯟ ꯇꯧꯕ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯑꯦꯗꯃꯤꯁꯟ ꯐꯪꯒꯗꯧꯔꯤꯕꯅꯤ ꯅꯤꯂꯥꯝ ꯂꯥꯎꯕ ꯑꯗꯨꯗ ꯄꯩꯁꯥꯒꯤ ꯃꯃꯜ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯈꯤ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯗꯃꯤꯁꯟ ꯐꯪꯍꯧꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯨꯄꯥ ꯀꯔꯣꯔ 3 ꯗꯣꯅꯦꯁꯟ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯌꯥꯊꯣꯛꯂꯨꯔꯦ ꯆꯝꯄꯛꯅ ꯗꯣꯅꯦꯁꯟ ꯇꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯄꯩꯁꯥ ꯑꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯁ꯭ꯇꯥꯐ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯗꯣꯅꯦꯠ ꯇꯧꯒꯗꯧꯔꯤꯕ ꯄꯩꯁꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯂꯣ ꯍꯥꯏꯔꯝꯃꯤ ꯆꯝꯄꯛꯇꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯣ ꯃꯍꯥꯛꯇꯤ ꯈꯪꯂꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯕꯕ꯭ꯂꯨꯅ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯂꯦꯁꯟ ꯇꯧꯔꯛꯏ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯗꯣꯅꯦꯠ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯒꯤ ꯑꯦꯗꯃꯤꯁꯟ ꯐꯪꯂꯔꯣꯏ ꯁꯤꯠ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯅ ꯄꯤꯊꯣꯛꯈ꯭ꯔꯒꯅꯤ ꯑꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝꯂꯕ ꯄꯩꯁꯥ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯄꯩꯁꯥ ꯇꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯖꯨꯋꯥꯔ ꯁꯥꯟꯅꯔꯨꯁꯤ ꯍꯥꯏꯗꯨꯅ ꯀꯦꯁꯤꯅꯣ ꯑꯃꯗ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯖꯨꯋꯥꯔ ꯁꯥꯟꯅꯕ ꯀꯦꯁꯤꯅꯣ ꯑꯗꯨꯗ ꯕꯦꯇꯤꯡ ꯇꯧꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯤꯕ ꯄꯩꯁꯥ ꯈꯔ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯆꯇ ꯐꯥꯎꯕ ꯃꯈꯣꯏꯅ ꯕꯦꯇꯤꯡ ꯇꯧꯅꯈꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯗꯃꯤꯁꯟ ꯏꯂꯥꯏ ꯂꯥꯏꯅ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯑꯗꯨꯕꯨ ꯕꯦꯇꯤꯡ ꯇꯧꯕ ꯑꯗꯨꯗꯁꯨ ꯃꯈꯣꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯄꯥꯝꯕꯩ ꯑꯣꯏꯅ ꯕꯕ꯭ꯂꯨꯅ ꯑꯥꯏꯗꯤꯌꯥ ꯑꯃ ꯄꯨꯊꯣꯔꯛꯏ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯗ ꯃꯈꯣꯏ ꯑꯍꯨꯝ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯒꯥꯔꯤ ꯑꯃ ꯈꯜꯂꯛꯂꯣ ꯒꯥꯔꯤꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩ ꯆꯣꯡꯁꯤꯟꯒꯦ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯒꯤ ꯄꯩꯁా ꯃꯌꯥꯝ ꯑꯃ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯗ ꯀꯦꯁ ꯇꯧꯒꯅꯤ ꯄꯨꯂꯤꯁꯇ ꯇꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯪꯀꯤꯗ ꯀꯤꯍꯜꯂꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯑꯌꯥꯎꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯤꯔꯛꯀꯅꯤ ꯕꯕ꯭ꯂꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯆꯝꯄꯛꯁꯨ ꯉꯥꯏꯍꯥꯛꯇꯪ
ꯉꯥꯛꯇꯪ ꯋꯥꯈꯜ ꯐꯨꯝꯕꯪꯅꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯂꯥꯞꯄꯗ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨ ꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛ ꯒꯥꯔꯤ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯏꯀꯩꯗꯨꯗ ꯇꯞꯅ ꯇꯞꯅ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯇꯞꯅ ꯇꯞꯅ ꯂꯥꯛꯄꯅ ꯁꯣꯔꯣꯛ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯒꯣꯄꯤ ꯑꯃꯗꯤ ꯕꯕ꯭ꯂꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯆꯝꯄꯛꯄꯨ ꯁꯣꯔꯣꯛ ꯃꯇꯥꯏꯗ ꯑꯃꯨꯛ ꯍꯟꯅ ꯆꯤꯡꯊꯣꯛꯈꯤ ꯒꯣꯄꯤ ꯑꯃꯗꯤ ꯕꯕ꯭ꯂꯨꯅ ꯆꯝꯄꯛꯄꯨ ꯂꯩꯃꯥꯏꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯆꯝꯄꯛꯅꯗꯤ ꯃꯥꯕꯨ ꯐꯥꯒꯅꯨ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯐꯪꯅꯅꯕ ꯃꯥ ꯑꯣꯏꯅ ꯒꯥꯔꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯒꯦ ꯍꯥꯏꯔꯝꯃꯤ ꯒꯣꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯒꯥꯔꯤꯁꯤꯡ ꯑꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯂꯤꯕꯁꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯜꯂꯨꯕ ꯇꯥꯔꯕꯗꯤ ꯅꯪꯉꯣꯟꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯕꯕ꯭ꯂꯨꯅꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯅꯣ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯕꯕ꯭ꯂꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯄꯩꯁꯥ ꯗꯔꯀꯥꯔ ꯂꯩꯔꯒ ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯦ ꯇꯧꯒꯗꯧꯔꯤꯕꯅꯣ ꯆꯝꯄꯛꯅ ꯍꯥꯏꯔꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯅ ꯒꯣꯄꯤ ꯑꯃꯗꯤ ꯕꯕ꯭ꯂꯨꯒꯤ ꯊꯃꯣꯏꯗꯤ ꯀꯥꯏꯍꯟꯈ꯭ꯔꯦ ꯆꯝꯄꯛꯁꯨ ꯁꯥꯎꯕꯗꯒꯤ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯝꯄꯛ ꯃꯥꯏꯊꯤꯔꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ ꯆꯝꯄꯛ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯝꯄꯛꯅ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯌꯦꯡꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯥꯒꯤꯗꯃꯛꯇ ꯑꯩꯅ ꯑꯦꯗꯃꯤꯁꯟ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯨꯔꯒꯦ ꯑꯩꯅ ꯐꯅ ꯍꯣꯠꯅꯗꯨꯅꯁꯨ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯋꯥ ꯑꯁꯤ ꯍꯥꯏꯔꯛꯄ ꯂꯣꯏꯔꯛꯄꯗ ꯆꯝꯄꯛ ꯃꯥꯏꯊꯤꯔꯕ ꯃꯤ ꯑꯃꯒꯨꯝꯅ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯨꯗ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯑꯍꯤꯡ ꯑꯊꯦꯡꯕ ꯐꯥꯎꯕꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯥꯏꯔꯤꯛ ꯄꯥꯔꯤꯕꯗꯣ ꯆꯝꯄꯛꯅ ꯃꯍꯥꯛꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯂꯣꯠꯅ ꯌꯦꯡꯖꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯆꯝꯄꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯒꯣꯄꯤꯅ ꯃꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯗ ꯐꯝꯂꯗꯨꯅ ꯅꯣꯡꯃꯤ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯏꯕꯥꯅꯤꯁꯦ ꯁꯥꯒꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯖꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯌꯥꯝꯕꯅꯤ ꯍꯥꯏꯅ ꯈꯟꯕꯅꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯇꯧꯔꯤꯁꯤꯅ ꯌꯨ ꯑꯃꯨꯛ ꯊꯛꯂꯨꯔꯕ꯭ꯔꯥ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯏꯕꯥꯅꯤꯗꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯨꯄꯥ ꯀꯔꯣꯔ 3 ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯏꯄꯨꯗꯧ ꯒꯁꯤꯇꯥꯔꯥꯝꯒꯤꯗꯤ ꯂꯨꯄꯥ ꯀꯔꯣꯔ 3 ꯂꯩ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯚꯥꯞ ꯑꯝꯇ ꯇꯥꯗ꯭ꯔꯦ ꯒꯣꯄꯤꯅ ꯌꯥꯝꯅ ꯀꯤꯖꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯒꯤ ꯋꯥꯈꯜ ꯑꯃ ꯁꯨꯝ ꯈꯟꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯏꯄꯨꯊꯧꯒꯤ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯤꯊꯥꯏ ꯌꯣꯟꯕꯒꯤ ꯕ꯭ꯔꯥꯟ ꯑꯁꯤ ꯆꯥꯟꯗꯤꯔꯥꯝ ꯁꯥꯒꯩꯗ ꯌꯣꯟꯊꯣꯛꯂꯕꯗꯤ ꯂꯨꯄꯥ ꯀꯔꯣꯔ 3ꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯆꯝꯄꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯅꯪꯗꯗꯤ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯈꯤ ꯑꯗꯨꯕꯨ ꯆꯝꯄꯛꯇꯤ ꯒꯣꯄꯤꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯃꯨꯡ ꯑꯗꯨꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ ꯒꯣꯄꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯨꯝꯅ ꯁꯥꯎꯒꯅꯤ ꯅꯪꯅ ꯁꯥꯎꯔꯒ ꯑꯩꯉꯣꯟꯗ ꯐꯨꯒꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯅꯪꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯅꯤ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯍꯟꯗꯛꯇꯤ ꯅꯪ ꯐꯨꯕ ꯈꯛꯇ ꯅꯠꯇꯦ ꯅꯪꯕꯨ ꯍꯤꯡꯅ ꯐꯨꯝꯒꯗꯧꯔꯤꯕꯅꯤ ꯒꯣꯄꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯝꯄꯛ ꯅꯪ ꯀꯥꯎꯔ ꯃꯥꯅꯦ ꯀꯦꯁ ꯑꯗꯨ ꯑꯩꯅ ꯉꯝꯗꯨꯅ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯕ꯭ꯔꯥꯟ ꯑꯗꯨ ꯑꯩꯅ ꯌꯣꯟꯊꯣꯛꯅꯤꯡꯕ ꯃꯤꯗ ꯌꯣꯟꯊꯣꯛꯄꯗ ꯑꯩꯒꯤ ꯔꯥꯏꯠ ꯂꯩ ꯒꯣꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯆꯝꯄꯛꯇꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯦꯜꯂꯛꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯒꯣꯄꯤꯕꯨ ꯃꯌꯥꯅ ꯆꯤꯛꯊꯠꯀꯦ ꯍꯥꯏꯗꯨꯅ ꯒꯣꯄꯤꯕꯨ ꯆꯤꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯣꯄꯤꯅ ꯆꯝꯄꯛꯄꯨ ꯐꯃꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯝꯇ ꯇꯥꯈꯣ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯊꯧ ꯂꯥꯏꯔꯩꯕꯥꯛꯇ ꯂꯩꯈ꯭ꯔꯕ ꯃꯌꯥꯝ ꯑꯗꯨꯅ ꯅꯪꯁꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯄꯥꯅꯣ ꯃꯆꯥꯅꯨꯄꯤ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯅꯪꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯅꯔꯝꯒꯅꯤ ꯅꯪꯕꯨ ꯒꯁꯤꯇꯥꯔꯥꯝ ꯁꯥꯒꯩꯒꯤ ꯑꯁꯦꯡꯕ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯐꯥꯎ ꯍꯥꯏꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯆꯝꯄꯛ ꯅꯪꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯑꯃꯗꯤ ꯅꯪꯅ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯑꯁꯨꯛ ꯋꯥꯅ ꯍꯣꯠꯅꯖꯔꯕ ꯃꯇꯨꯡꯗ ꯅꯪꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯥꯏꯊꯤꯔꯕ ꯃꯆꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯒꯗꯕ ꯅꯪꯒꯤ ꯁꯛꯐꯝꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯑꯩꯕꯨ ꯄꯥꯡꯍꯜꯂꯨ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕꯁꯤꯗꯤ ꯕ꯭ꯔꯥꯟ ꯑꯃꯒꯤ ꯃꯃꯤꯡ ꯈꯛꯇꯅꯤ ꯁꯨꯞꯅꯇꯒꯤ ꯃꯃꯤꯡ ꯑꯃꯈꯛꯇꯅꯤ ꯏꯕꯥꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯗꯤ ꯇꯨꯡꯗ ꯏꯕꯥꯅꯤꯒꯤꯁꯨ ꯃꯃꯤꯡ ꯂꯩꯔꯕ ꯕ꯭ꯔꯥꯟ ꯀꯌꯥ ꯑꯃ ꯁꯦꯝꯕ ꯌꯥꯔꯤ ꯏꯕꯥꯅꯤꯒꯤꯁꯨ ꯃꯤꯡ ꯐꯥꯎꯍꯜꯂꯒ ꯂꯣꯏꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯏꯆꯥꯅꯨꯄꯤ ꯇꯥꯔꯤꯀꯥꯒꯤ ꯑꯦꯗꯃꯤꯁꯟ ꯄ꯭ꯔꯣꯁꯦꯁ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯇꯧꯕ ꯑꯁꯤ ꯈꯛꯇ ꯈꯜꯂꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯣꯄꯤꯅ ꯃꯥꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯕ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯕ꯭ꯔꯥꯟ ꯃꯃꯤꯡ ꯑꯗꯣ ꯆꯥꯟꯗꯤꯔꯥꯝꯗ ꯌꯣꯟꯊꯣꯛꯈꯤ ꯆꯥꯟꯗꯤꯔꯥꯝꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯣꯄꯤꯗꯤ ꯊꯦꯝꯅ ꯂꯥꯛꯅꯕ ꯉꯝꯗꯕ ꯃꯈꯩ ꯀꯞꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯇꯥꯔꯤꯀꯥꯗꯤ ꯏꯪꯂꯤꯁ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯆꯝꯄꯛꯇꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯃꯤꯊꯥꯏ ꯄꯦꯀꯦꯠ ꯑꯃ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ ꯇꯥꯔꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯊꯣꯡ ꯊꯤꯜꯂꯒ ꯆꯪꯉꯛꯄ ꯍꯩꯇꯕ꯭ꯔꯥ ꯅꯪ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯄꯤꯔꯨꯔꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯂꯥꯛꯆꯔꯝꯕ ꯆꯝꯄꯛ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯈꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟꯗꯣ ꯍꯌꯦꯡ ꯇꯧꯕ ꯌꯥꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯒ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯅꯤ ꯒꯁꯤꯇꯥꯔꯥꯝꯅ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯅ ꯁꯣꯔꯤ ꯍꯥꯏꯔꯝꯃꯒ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯇꯨꯃꯤꯟꯅ ꯆꯠꯈꯤ
ꯇꯥꯔꯤꯀꯥꯁꯨ ꯈꯣꯡꯎꯞ ꯇꯣꯡꯕꯣꯏ ꯇꯣꯡꯗꯕꯣꯏ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤ ꯌꯥꯝꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕ ꯃꯄꯥꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯒ ꯕꯕꯥ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨ ꯈꯥꯝꯂꯝꯃꯤ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯕꯕꯥ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯗ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄ ꯌꯥꯏ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯄ ꯌꯥꯏ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯀꯥ ꯅꯪꯅ ꯍꯤꯡꯅꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯤꯡꯕ ꯃꯇꯝꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯄꯤꯔꯣꯏ ꯅꯪꯅ ꯅꯁꯥ ꯅꯇꯣꯝꯗ ꯅꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯄꯥꯝꯂꯤꯕꯗꯣ ꯃꯗꯨꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯅꯪꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯦ ꯅꯪꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯡꯉꯥꯏꯔꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯤ ꯀꯥꯗ ꯂꯩꯍꯧꯔꯤꯕ ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ ꯅꯪꯁꯨ ꯅꯪꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯣ ꯑꯩꯁꯨ ꯍꯜꯂꯒꯦ ꯍꯥꯏꯔꯝꯃꯒ ꯒꯁꯤꯇꯥꯔꯥꯝꯁꯨ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯂꯥꯛꯄ ꯍꯧꯈꯤ ꯇꯥꯔꯤꯀꯥꯅ ꯇꯥꯟꯅꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯁꯤꯒꯤꯗꯃꯛꯇ ꯕꯕꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯏꯕꯥꯅꯤ ꯄꯨꯟꯅ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯃꯤꯟꯅꯗꯅ ꯕꯕꯥ ꯍꯜꯂꯗꯣꯏꯔꯥ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯄꯨꯔꯛꯂꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯗꯨꯅ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯆꯝꯄꯛꯀꯤ ꯃꯈꯨꯠꯇꯒꯤ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯇꯥꯔꯤꯀꯥꯅ ꯂꯥꯝꯃꯤ ꯑꯗꯨꯕꯨ ꯆꯝꯄꯛꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯤꯗ ꯄꯤꯔꯝꯗꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯄꯥꯎ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯅꯠꯇꯦ ꯃꯁꯤꯗꯤ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤ ꯑꯩꯅ ꯀꯥ ꯍꯦꯟꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯑꯗꯨꯗꯤ ꯁꯨꯞꯅꯇꯒꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯈꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯅꯤꯡꯉꯥꯏ ꯃꯊꯧ ꯇꯥꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯔꯤꯀꯥ ꯅꯪꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯒ ꯇꯤꯟꯅꯕ ꯅꯃꯥꯟꯅꯕ ꯅꯪꯒ ꯄꯨꯟꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯗꯨꯗ ꯑꯩꯅ ꯊꯤꯡꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯗꯨꯗꯤ ꯅꯪꯒꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯆꯥꯅ ꯑꯄꯥꯝꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯇꯣꯉꯥꯟꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯅꯪꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯆꯝꯄꯛꯅ ꯑꯃꯨꯛꯁꯨ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯅꯤ ꯅꯪꯒꯤ ꯑꯦꯗꯃꯤꯁꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯅꯪꯒꯤ ꯐ꯭रीडꯝꯗ ꯁꯣꯏꯗꯅ ꯐꯪꯂꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯪꯁꯨ ꯐ꯭री ꯑꯣꯏꯔꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯀꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯒꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯆꯪꯅꯤꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯛꯎ ꯑꯩꯒꯤ ꯌꯨꯝꯗ ꯅꯪꯅ ꯊꯣꯡ ꯊꯤꯜꯂꯒ ꯆꯪꯂꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯃꯔꯝꯗꯤ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯝꯒꯅꯤ ꯆꯝꯄꯛ ꯃꯥꯒꯤ ꯊꯃꯣꯏ ꯀꯥꯏꯔꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯍꯩꯁꯤꯡ ꯑꯁꯦ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯀꯞꯂꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯇꯣꯟꯗ ꯒꯣꯄꯤꯅ ꯆꯝꯄꯛ ꯑꯃꯗꯤ ꯇꯥꯔꯤꯀꯥ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯦꯗꯃꯤꯁꯟ ꯐꯪꯕꯒꯤ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯝꯄꯛ ꯃꯇꯣꯝꯗ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯃꯇꯣꯝꯗ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯒꯣꯄꯤꯁꯨ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯔꯝ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯦꯞꯅꯔꯕ ꯃꯇꯨꯡꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯒꯣꯄꯤ ꯏꯆꯥꯅꯨꯄꯤꯗꯣ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯍꯧꯔꯦ ꯇꯥꯔꯤꯀꯥꯁꯨ ꯃꯍꯥꯛꯅ ꯃꯄꯥꯗ ꯍꯥꯏꯈꯤꯕ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯣꯄꯤ ꯑꯃꯗꯤ ꯕꯥꯕ꯭ꯂꯨ ꯃꯈꯣꯏ ꯑꯅꯤꯅ ꯂꯟꯗꯟꯒꯤ ꯒꯦꯡ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯑꯗꯨꯒ ꯒꯁꯤꯇꯥꯔꯥꯝ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟ ꯑꯗꯨ ꯌꯣꯟꯕꯗꯒꯤ ꯐꯪꯂꯛꯄ ꯂꯨꯄꯥ ꯀꯔꯣꯔ 3ꯗꯨ ꯀꯦꯁ ꯑꯣꯏꯅ ꯂꯧꯕ ꯂꯥꯛꯈꯤ ꯃꯔꯝꯗꯤ ꯆꯝꯄꯛ ꯑꯃꯗꯤ ꯒꯣꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯪꯂꯦꯟꯗ ꯁꯥꯁꯤꯟꯅꯕ ꯄꯥꯁꯄꯣꯔꯠ ꯑꯃꯒꯤ ꯃꯤꯡꯗ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗ ꯄꯩꯁꯥ ꯊꯥꯔꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯄꯩꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯤꯒꯦꯜ ꯑꯣꯏꯕ ꯂꯝꯕꯤꯗ ꯏꯪꯂꯦꯟꯗ ꯄꯨꯔꯛꯂꯤꯕꯅꯤ ꯑꯁꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯑꯣꯐꯤꯁꯥꯔ ꯑꯃ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯩ ꯍꯥꯏꯔꯝꯕ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯃꯆꯥ ꯑꯃꯅ ꯉꯁꯤ ꯏꯪꯂꯦꯟꯗ ꯂꯩꯕ ꯒꯦꯡ ꯑꯃꯒꯤ ꯃꯅꯥꯛꯇꯒꯤ ꯌꯥꯝꯂꯕ ꯄꯩꯁꯥ ꯂꯨꯄꯥ ꯀꯔꯣꯔ 3 ꯀꯦꯁ ꯑꯣꯏꯅ ꯄꯨꯗꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯣꯝꯗꯅ ꯆꯝꯄꯛꯅ ꯃꯆꯥꯅꯨꯄꯤꯒꯤ ꯔꯦꯟꯇ ꯂꯥꯛꯏ ꯑꯗꯨꯒ ꯅꯣꯛꯃꯤ ꯕꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯂꯥꯛꯑꯣ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯔꯁꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯇꯥꯔꯤꯀꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯂꯣꯏꯅ ꯀꯥꯎꯊꯣꯛꯑꯣ ꯂꯥꯛꯑꯣ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯔꯁꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯆꯝꯄꯛ ꯇꯥꯔꯤꯀꯥ ꯕꯕ꯭ꯂꯨ ꯑꯃꯗꯤ ꯒꯣꯄꯤ ꯃꯈꯣꯏ ꯃꯔꯤ ꯀꯥꯔ ꯑꯃꯗ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯇꯩ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯇꯥꯟꯅꯔꯛꯈꯤ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤꯅ ꯆꯝꯄꯛꯇ ꯐꯣꯟ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯕꯕ꯭ꯂꯨꯅ ꯄꯥꯏꯈꯠꯂꯨꯏ ꯄꯨꯂꯤꯁꯅꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯕꯕ꯭ꯂꯨꯅ ꯔꯣꯡ ꯅꯝꯕꯔ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯀꯣꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯐꯣꯟꯁꯦ ꯑब्ꯗꯨꯜ ꯔꯖꯥꯒꯤꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑब्ꯗꯨꯜ ꯔꯖꯥꯗ ꯐꯣꯟ ꯑꯗꯨ ꯄꯥꯏꯍꯜꯂꯛꯎ ꯍꯥꯏꯗꯨꯅ ꯍꯤꯟꯗꯤꯗ ꯑꯣꯏꯅ ꯍꯥꯏꯔꯛꯈꯤ ꯐꯣꯟ ꯑꯗꯨꯗꯤ ꯂꯥꯎꯗ ꯁ꯭ꯄꯤꯀꯔ ꯊꯥꯕꯅꯤꯅ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯇꯥꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯇꯥꯔꯤꯀꯥꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇꯗꯤ ꯑब्ꯗꯨꯜ ꯔꯖꯥ ꯀꯧꯕ ꯃꯤ ꯌꯥꯎꯗꯦ ꯇꯟꯖꯥ ꯑꯁꯤꯗ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯦ ꯑꯩ ꯑब्ꯗꯨꯜ ꯔꯖꯥꯅꯤ ꯃꯦꯗꯥꯝ ꯀꯔꯤ ꯂꯩꯔꯕꯒꯦ ꯍꯥꯏꯕꯤꯔꯛꯎ ꯅꯦꯅꯥꯅ ꯍꯥꯏꯔꯛꯏ ꯅꯣꯏꯒꯤ ꯒꯥꯔꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯆꯝꯄꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯇꯥꯔꯤꯀꯥꯅꯤ ꯅꯦꯅꯥꯗꯤ ꯆꯝꯄꯛꯄꯨ ꯑब्ꯗꯨꯜ ꯔꯖꯥ ꯍꯥꯏꯅ ꯈꯪꯕꯅꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯃꯤꯡꯗꯤ ꯆꯝꯄꯛ ꯀꯧꯏ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯅꯦꯅꯥꯒꯤ ꯋꯥꯈꯜꯗꯗꯤ ꯆꯝꯄꯛꯁꯦ ꯑब्ꯗꯨꯜ ꯔꯖꯥꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯦꯅꯥꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯃꯨꯁꯂꯤꯝꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯇꯥꯔꯤꯀꯥ ꯍꯥꯏꯅ ꯀꯝꯗꯧꯅ ꯑꯗꯨꯒꯤ ꯃꯃꯤꯡ ꯊꯣꯜꯂꯤꯕꯅꯣ ꯑꯁꯣꯝꯗꯅ ꯇꯥꯔꯤꯀꯥꯅ ꯌꯥꯝꯅ ꯉꯛꯅ ꯃꯄꯥꯗ ꯍꯪꯂꯛꯏ ꯕꯕꯥ ꯅꯪ ꯀꯔꯝ ꯀꯥꯟꯗꯒꯤ ꯃꯨꯁꯂꯤꯝ ꯑꯣꯏꯔꯤꯕꯅꯣ ꯆꯝꯄꯛꯅ ꯍꯥꯏ ꯑꯩ ꯃꯨꯁꯂꯤꯝ ꯑꯣꯏꯗꯦ ꯅꯦꯅꯥꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯆꯝꯄꯛ ꯅꯪꯅ ꯀꯩ ꯃꯔꯝꯒꯤꯗꯃꯛꯇ ꯅꯪꯒꯤ ꯅꯆꯥ ꯂꯩ ꯍꯥꯏꯗ꯭ꯔꯤꯕꯅꯣ ꯋꯥꯍꯪ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯇꯥꯔꯤꯀꯥꯅ ꯑꯃꯨꯛ
Champakta hanglai baba nanga wari sanariba nupi se kanano nanga nupi siga koinaribra Nenana Champakta harai Champak nakoina thoriba gari do police na kham hairabasu khamganu nakoina thoriba gari du da yamlaba paisa yaure habase police ta pau phange maramaduna paisa sing aduga konana nakoi bu phaba tarabadi nakoi soidana maki Pakistan da yauragani maramaduna mana aswaida gari phattaba mayam ama paiduna leibani madugi mafam aduda chatlo police tagi nakoina nanthoknabagi damakta aina plan amta silakhige aina hairibase sasat taw natrabadi nakoi punchi chupa jail da leiba phawba yai nena amadi Champak makoi ni na wari sanaduna sinariba plan asidi Hindi da wari sanabani maramaduna nena ga langminariba English ki officer aduna di karisu khanglamde ngahak leraga nena na mamada phone tawi aduga mana tariba plan adu mamada so hairami asomdana tarikana yamna sauna laurami karina tori mayam sibo kari torino ai gyan da tadre ngonda asengba wari amta haidrise kari maramgino Gopisu tarikana saupa matawasida kiraduna hairai wari asengba pumba Champakna loina liraani masi matungda Champakna wari liba horai makoi ani na ihan hanna London da lakpa matamda kamdawna makoi ani gi passport adu blacklist tawkiba kamdawna makoi ani da yamna thina body search tawbikiba masi matungda gajuga khangnaba mamanaba Tony gi kothangda kamdawna Dubai dagi England da lakiba haibado madugi wari dusu machanupi dalirami masi matungda nena na makoi ani bu kamdawna phaba amadi nena gi mama koliga kamdawna makoi ga khangnakiba amadi tinarkiba haibado madugi matangda su wari loina lirami masi matungda Champakna machanupi gi emission tongnanabagi damakta gari achenbagi mamangda chensinduna machagi emission gi paisa phangnanaba honakibagi thawdo odusu wari likhi mamaida upai letraduna machanupi gi emission tongnanabagi damakta gasi taram hairiba brand adu yonthokibagi wari dusu likhi gopina kapkiba dusu wari likhi wari asi taraba matungda tarikana mapada harai baba karigumba nongonda phadanungda thoklamba tarabadi aidi kari oihogani mapana magi damakta tawiramliba thabaksing asi taruraba matungda machanupi tarikana yamna chawthokchana mapada harai baba asuk yamlaba asuk luraba thabak mayamse babana aigi damakta tawpidibani ne Babana di babagi lejaba khudima kathokuna aigi damakta yamna wana khonabiri siba changba phawba khangdaba makai aduga amaromdana aidi bababu aigi imanaba mayam mamangda aigi ipani haiduna masak takpa phawba ikaiki maramaduna mayam mamangda bababu masak takhide tarikana yamna thamoi sokna kapladuna mapada hairai baba ai lanjare Champakna hairai adugi wabu kaidorage haukrabadi haukre loikredana Tarikana amuso harai haukiba loikiba wa orabasu hanagi matogumna aina babana yaningdaba thaba ama tawba matamda babana ingonda ngangduna chaikiba aibu semdokpikiba adugumna haujiksu aigi asoiba aigi aranba asibu babana semdokpiyu aingonda ngangbiyu chaibiyu Champakna hairai haujikti aisu bab tare aisu khangde mingonda chairaga karisu kanaba purak oi haba mapagi wahai asida tarikana amuso phagi tawraduna hairai karigumba babana ingonda chaibiramdraba aingonda ngangbiramdaba tarabadi haujik aina pharibase asigumna aibu pharamgadrane mapa machana nungsina wari sanajariba se taraba matungda gopisu yamna penjarami mathangi sinda tarikana hairai India da su college afaba mayam ama lei afaba college sing adudagi ama khalaga India da oina tamage Champakna hairai nangi London da mingchanana bhanaba matamda akhoi leijariba property khudimak yonthokrabani akhoi gi yum phaba yonthokpra khangpote tarikana hairai madu erebasu karisu kaide aina babagi mateng soidana pangani ai mafam asida larik tamba pamdre ai su khangi London se yamna phai mafam ase yamna chawkhatpa mafam ni haiba ai khangi dubu London se akoina leiba hinagadaba mafam dinate akhoi gi chanabiga mafam asigi chanabiga yamna khenai maramaduna London gi misina lejasanu aduga akhoi gi horakpham akhoi gi sagaina taina leiriba mafam aduda laigadabani baba nang se aigi damakta di khwaidagi matik charaba mapa haibado nang khaktani Champakna mu hairai tarika nangna India da leiba tarabadi aigi nakta leiba tarabadi nangi freedom di kamdoba tarikana hairai babana aibu senabidrabadi aibu thadoktuna thamlambo oiba tarabadi aigi freedom ado kari kana gadoribano baba ga aiga aingonda freedom pi natraga pi de haduna ibani marai yanadrabadi aina phangadoriba freedom ado mamal yauraroi aduga aina babadagi ningai tawduna nong phadok kothokpa chalunabagi freedom phangapa matamda aina thengna halakpa matamda aibu halakpa babana yumda ngaiduna leramdaba tarabadi aina phangadoriba freedom ado aremba oigadoribani aingonda kari maramgi damakta thengna halaklibano haiduna babana aingonda chaidaba tarabadi aina phangiba freedom adugi artha thokte masigi matungda tarikana thamoi penjarajuna noklami aduga hairai baba haujikti aigi apamba khudimak loina phangle aibu India da pubiro baba ga punna leirurasi aigi maramgi damakta baba bu yamna wahankhre machanupi na harakliba wa se taraba matamda Champaksu mamittagi mapi tarakhi makoina asumna lakpana enana tawa plan matungina gari yadaba mayam thampham mafam adu yorakhi mafam aduda makoiga koliga su thengnarami adubu ngahak leraga mafam aduda police gari mayam amasu thaujalakhi police gari singaduna Champak Bablu Gopi amadi makoigi gari singadubu koitan tanarakhi adubu mamaida police singaduna ngamduna makoigi gari adubu pharami mathangi sinda police mayam sensilaktuna gari adubu kosilami aduga gari manungda kari yawribagi hajunu kothi thirami police kharana gari
gari aduda check tawringai matam aduda Nena Babluda mamai da kopana hanjina tharami aduga Hindi da harai aina nongonda phuri base nang aibu saugonuko aina nongonda phudrabadi aiga laminari ba police singa sina ai se na khoigi michangda leiba mini haina khankigani mathangi sinda police singa aduna makoina check tawriba gari aduda kemta yaudi haina hairakhi pao sitaba matamda Nena sawa sasina aduna harai kari maramgi damaktano nakoina pao lana pisilak gari asida check tawhalibase migi matam loina manghalle champakna machanupi gi damakta purakhiba yamlaba paisa adudi Nena gi mama koliga ngasai thengnaba aduda olina puduna chatkrabani maram asinani champaki gari da paisa amta yaramdribado champak tarika amadi makhoiga lakminariba mayam adusu police na loina thadoraki makhoigi car da thauduna khoina leiriba mafam aduda halakhi gari thongna Babluna tarika da harai tarika nangi aroiba chance ni nang tasengna khalhoro nang India da chatpa habase yarabra tarika na yamna chawthokna harai aidi gasitaram sagai gi nupini gasitaram sagai gi miyoi singdi mama leba pu tasengna nungsiba miyoi ngaktani masigi matungda tarika na mapa da harai baba ai India da larik lasu mayam ama tamge masigi matungda aikhoigi sagai gasitaram hairiba sagai ase pitribi pumbada aphawa sagai ama ohenge tarika gi wahe chetaba matamda gopi na harai champak nangi na chanapi asidi gasitaram sagai gi asengba nupi macha haibadu oirame champak nangi damakta aikhoigi ipa iputhau singaduna kaya gi matik chawthokjaramgani champak na gari tongna masa matumda wakhanda khanjai aidi mafam asida ichanapi gi larik tamnanabagi damakta ichanapi thenba lakpani adubu mafam asidagi asengba larik tamlibadi ai oiramle aina mafam asidagi tamlakpa para adudi angang oiringedagi hauna aikhoini icha su singa sibu mayam marakta chatpa matamda makhoi mangkhidanaba haiduna makhoibu makhut samduna pubirami adubu angang singaduna chawraklaba matamdadi makhoigi makhut ado aikhoina thadokhi aikhoina pairamba icha singi makhut ado aikhoina thadokluba matamdadi cha ado aikhoigi ifamdagi mangkhragani haina yamna pakhatnakhi adubu asengbadi karigumba aikhoina ichagi makhut ado chawraklaba matam adu phawbada sum paisinduna thamba tarabadi ichagi nungsiraba makhut aduna mama mapa oiba aikhoida kamdongna nungsina kolakadori gasitara machanupi ga loinana yamna nungaina mayumda halakhi miyoiba khudimak masa gi oiba tonganba wakhalon amamam loina leijai nungsiribani haiduna aikhoina nungsiriba miyoi adu aikhoina adum phajinduna punsinduna thamba tarabadi aikhoina nungsiriba misak adugi mahakna tawba ngamjaba mahakki matik mathawna ahaki haija singjaba singado mayamgi mamangda putoktuna utpa ngamlaroi maramdi aikhoina makhoibu phajinduna thamba maram aduna karigumba matamda miyoiba amagi asengba masak asengba magun khangnanabagi damakta miyoi aduna pamliba punsi mahing aduda hingjanabagi damakta mangonda su freedom khara pibadi mathau dabra khali adubu freedom phangle isai tomda iromdom lepchaba ngamle haiduna isagi horakpham oiriba ima ipa amadi aikhoigi horakphambu kauthokpa adudi phatte wahai pareng asiga loinana ngasi gi wari asi loisinjari aikhoina lijariba wari asi kamdawbage haibadu mayamna soidana khanganbirau wari asi loiba phau tabibagi damakta mayambu thagachari mamangi episode singda like comment subscribe mandi share tobikiba singbusu amuka hana thagapa phongdokchari